mayam bukhrum zari agenda manipur miyeng tabiyo punam po ahmed tram oxeri loden na sayol asigi agenda manipur gi topic asi pot po yan jansin bagi matang dane put adulteration gi matang dane manipur da mamang sahi kya tagi hona manipur da sana thakno polom kya da pot yan yalaga prajam yam opang basina pot yan yalaga yolam bagi thodo kya lekre adu hanta ki latest ko pot ta char ki batang tramanga mars ki tang tramanga da KSA amasung international peace and social advancement ki apun batim amakhakna khurai tilipati digi ajai prasad ko ba myoy amadagi अखोगी मसिंग यामलबा पोलम क्या पोजान तौदना योलब मैम थेनक्रे मजिगी मनुंगदा माकी खुराई तिलेपति लेब गोडाउन्स दगी अखोगी एवरीडे संगम हदम यामना पामना सानरिब संगम सिंगस्ता अखोगी पोजान हफ्सलगा अखोगी मियामदा योलंबा काजिरंगा सामनासि पैकेजदा अखोगी क्वालिटी यामना हंदबा सामना मैम हफ्सलगा प्रजाम यामदा योलंबा अदुगा सनपिट कंपनी की बिस्किट अमसुंग अतोब बेसन अताना सिंगदा मैम पोजान मैम यानसलगा प्रजाम यामदा होलसेल दा योलगा लुपा करोड़ मैम तालगा प्रजाम याम की हक्सेल गिदे करिमता खंदना चथरंबा असिंबगी थोंग असि मतंगदा खंदने नेजगदबनी हिरम असि खंदने ननबा अखोगी ngasi studio number 2 da lengsin biduna lebs amukta da ai extreme rap telesi huilan paw manipuri amasung mite mek edition gi editor hemantuk mani ngomani tamabu tramna oksari amasung welcome to agenda manipur aduga hek thangnana lebiru sina angauton khuman human resource development secretary kanglepak student association ks ni angauton bu tramna oksari amasung welcome to agenda manipur aduga ai hek thangnana lebiru sina ks athoba general secretary in charge international peace and social advancement ifsagi athobani athobu tramna oksari and welcome to agenda manipur ahan mukta da angauton dagi laksining se matokram na haiba thodoksi gi kono se information se phangki bi do matokram na drive se ks amasung ifsagi joint team se drive se sathagi bi free se karamba tip of the lakiba tha hum mari muki mamang da haitar mafam sida khogi mioi kharna pot leba matam da sai wet father sida natana khogi pot sida nau na taisalaga yonba ada dim khogi expiry date ka se tha ba mong marin ta da na tha bai paw sum lak haitar lakpasida akoina sum pose akoina ngai sum lei jaban haitar ngai sum lei jabasida khangkhongda tang 35 sida akoigi akogi minari baitar KSM sa minari akogi volunteer sing akogi sangom ama lei baitar nationally everyday sangom 1 kg gi je leiba matamda hariba sangom du da sagi blade kumana lenthat lagai tar lenthat kharaga akogi gram je khara huralam baitar huralam masdagi akoina mafam sida KSA amasung IPSA gi team jinai tare combined team sina chatlaga matung sida hai mafam da koina yorkan sida saigi Ajay Prasad saigi dukan phamami ba angang jai tare ma sida koina smaina nangwon dagi chi lera popose koi makhata na pot atai laibajing do yenge haiba matam sida mangon dagi pose laigi de na ma sina koi je thing bai tare sang dana sum hona bai tare sai magi mawung ma tawdu da khona chingna ban kai na kan da magi godown du na ta magi grocery manung sida koi mioi ba sokpa ya ba aran ba kar gum khare tawra madra ha ba se koi chingna ba fawa haidar chingna ba fawa sida gi khoi na koi volunteer sing je punna sanga gi ha ba ya da namdra khona sumaina magi grocery manung sida khoi mi anya jabhum no khoi gi dukan phama yauri ba amadi sagi Ajay Prasad siga punna changmina ja ha changa sum check taw haidar check taw ba han ba da uski khoi na fangi ba netly gi everyday sangom je masi mana khoi da pirak January ni ada mana January ki pote amata laitre haina khoi da har pai dar mana anowa cartoon box ama puthoga phakai khoi mangda adigi khoi na ma chingna bade khoi na atai tai sum thiba matam da sagi atopa tu thawa khoi gi January gi khara ju leram bai tar leram ba jama yam haisinga khoi gi uchi na ga sethak khibagi ni ade uchi na chathok kimni haiba mong khara ju leram hai tar adigi magi khoi na check tor matung da magi sagi magi yum ta ba so maning gi building ta ba khoi garage ama le haidar madu do kon hangtok na ba haiba matam sida ma na hangtok pase ya de khote asonde lolak pani khopane hara ganda adum kuine lai haidar lai basi dagi koina laikai gi chide laikai gi mi yaw ga ya haibdi ko laikai du gi khoi haidar ke sebu dagi IPSA bu nungsi jaba laikai du lai riba mi khara tanara ga haidar club ka adi maira pai bi khara tanara ga magi dukan sida manung sida kari khara di arot pa khara lai re haibse koina mayam da santokna taaba matungda adubok da moi thong hangwa ya tar thong hangwa ya da budi khoina laikai dugi sagi laikai du di khoi gi din natabani na in detail laikai du kadai da khoi thong pa le kadai da satok sin tawe du khang da bani khoina laikai akhang ma khara torga sagi moi thong lol thami thong je khoina hang tol ka sum changka manung da cartoon je sagi pai den le mai ta le mi se sugi matik tungan ba khoi gi khoina thingjan gi bai tar ko sunfish ki adagi Kaziranga ki pot amle mai ta ande khoi matang kakhala kan dam khoi gi second floor da ta
second floor da cha mana je pack tawnaba filling machine je le thing nei thingna ba ma gi manak sida khoi gi cha mana je prasad brand gi haitare tongan ba cha mana khoi gi samna ka 50 500 kum bana kilo so gi haitare bag so je khar le ram haitare adu mata ji da mu khoi gi cha mana je sizin na ga kang halaga jom sel thamba mong da khara malam khoi khut nam ta na sa gi thangkat bangam haitare bag khai bora ga khut nam ta thangkat bangam haitare khoi mathi haitare adi khoi sum china de sai mana Kaziranga gi khoi packet hata khoi hap se asigi khoi luxury je masi je mona sar ga yom mane je khange ma de khangak pasi de khoi na makha ta nai ta lai ka ji da pau pi de samai na post de sare khole haiba de gi drive se tor drive se mai tor ki mai ta yam ngasi ngok to na ta singri tha ahum gi mamang dagi hona singnabu kya le ga du numi sidana magi matam du yor panina huran ban kok tana pi pak pra pak ti abi ofum du lak padagi phangi bini adum tang sta thobu dagi khangjini si magi modus operandi dagi magi design operation se masi kamai tong yam ngak pu power kamai to happy fire khoi khogi viewers sing desu mana tor me ba magi modus operandi sem ta habiu prasad khaki wazu dum khana bi ai aduga masi ma pungoina overall akai manipur gi market sida hojik manipur gi market se koina khanjaba da haitare mamang de koina sum thengna jarak pa tongan tongan ba information thogdo wa tong yang report si compile to bokanda manipur je black marketing gi heaven oire masida government ki role se kaim leite ana black market me am gi heaven oi banina prasad sidi just one of the symptom ne madu koina thengna ru khaki instance to gi one ne prasad te he chawba sibhai ga nga hal ga thamba company labor later hai si masi ko yam thingna ba poe hojik se ana tongan tongan information me am le prasad ki oina su yam nga isi ma masa si culprit ni ma si criminal chingabani ma si crime toroba aran ba thabuk yam ma toro kan da paisa si karona khujing oira talo misak mane ba magi masa gi on plot ne na lermi si mathon 3 stories ki building ne sang bu su foot marphu gum ba sang ga da khara hen sang ni khale manung sida 4 wheeler gari ani hung khamna tilipati rom dagi ga changwa magi main gate sida gadi pura phibam mane so aduga maning thangba saruk sida na khurai ahong gai gi lerak lambi rom da olaga magi wholesale dukan si tawbane aduna adom dagi mina change si yot ki thong palaga hek changba ya daba asom dai su changba ya daba adu lekai gi ima event sing nakan da koina event si thoi ngai marak sida mayam ga awai khum tongna leinari gi tongan tongan bai tai masing ama mana la ga koida moi yum si akhoi bo nom ta changan daba yum ni masi amtang changaga noi sum tang khangdong na badi hon hok si kholok si habisi sum hairak pai tai adugi pressure sina hel akanda ko myam si changjalu bane ba adu manung sida mana torum bi ba pot sidi pura loire hai tar hojik ma si ahan bada ma kyam sathi ge da police si moina pau pi huran ba noina police ta pau pi le ta sing bagi di huran ba si police pan ma da chen gi dong ne ba adu huran ba na police ta pau pi raga police si lai sini akhoi yang ngai ise adu ngarang si pen da akhoi gi psa gi akhoi gi president na su phonggok chakri du ne ba police da masi akhoi karai bu thaja doino karai bu thaja roi doino aduga sigumba unlawful oiba illegal oiba thabuk mayam se masi control tongna na ba police da sina ba si chumdoira chumoidora haiba gi question ba wai koi da lakchare hojik se ana sigi issue si da ma sina inform tawre police la police sina akhoi da madu tongan tongan mo gi intervention tawre tongan na kauthoga wa hangba khotpa du da mayam chathare haitare adugi marak sida mangon do hojik phangai ba item sing si maruina ahambada ma si muammi akhoi na ma si charge to bula ini ne ongkhala ga hairamini adu kona mana masigi Kaziranga gi akhoi gi sigi packet sanana ba fresh labeling keno se product se masigi machine sina mana chamana phataba hapaga Kaziranga gi product charami se masi phabad matung dagi di ma si akhoi da khong pairaga khoirambagi chang da kumdare adu dagi di ma si marin chumme se akhoi khange ba adugi makha tarakda koi tongan tongan bai koi gi more of investigation involved toriba company agency mayam siga koi ga tawda ba thabak thorum singi mayam da koi ngarang media da loi haijakhre aduna adugi mari lena ba da makha ta ba thok mayam koi changjal khini haita tam matang slak sening si hojiki law enforcer sina khoi aram ba to sing si phaga da pun ga da serak pi ga da sigi mahutta mabu oina अखोगी प्रजा म्यामना केस अमसुंग अखोगी इप्साना की volunteer सिंग न संगसन मतमदा माना हन पुलिस पाउ पी हरि अदुदी हुरामना खुरानबदा सोसिनरगदी करम लेंगा और कनेव की फिल्म से लाखपगी ममी ताबु उरे हुजे कनोनी अखोगी पुलिसु याउना नमथाक तौबा हाइबदुनी पुलिस की अखोई मणिपुर पुलिस की रोल से यामना अखोगी मयामना थाजब सांगदो मदुदगी सरुक्सी हंदगीदना पुलिस मियामना थाजनरक्तबनी
ꯉꯁꯥꯏꯁꯨ ꯇꯥꯛꯄꯤꯔꯤꯗꯨꯅꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯁꯨ ꯊꯥꯖꯗꯦ ꯃꯤꯌꯥꯝꯅꯁꯨ ꯊꯥꯖꯗꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯨꯔꯥꯟꯕ ꯃꯌꯥꯝꯒꯤ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯄꯤꯕ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯈꯨꯟꯅꯥꯏꯁꯤꯗ ꯑꯩꯈꯣꯏ ꯀ꯭ꯔꯥꯏꯝ ꯊꯣꯛꯂꯤꯕ ꯃꯤꯁꯤꯡꯒꯤ ꯂꯤꯈꯨꯟ ꯄꯤꯕꯁꯦ ꯃꯤꯌꯥꯝꯅ ꯄꯤꯗꯦ ꯄꯨꯂꯤꯁꯇ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯗꯦ ꯑꯗꯨꯅ ꯄꯨꯂꯤꯁꯀꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗ ꯃꯥꯏꯊꯤꯔꯛꯏ ꯁꯤ ꯑꯗꯨꯝ ꯃꯌꯥꯝ ꯈꯪꯅꯔꯦ ꯑꯁꯤꯅ ꯄꯨꯂꯤꯁꯀꯤ ꯃꯁꯛꯀꯤ ꯋꯥꯅꯤ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯐꯨꯗ ꯑꯩꯈꯣꯏꯒꯤ ꯆꯤꯟꯖꯥꯛꯇ ꯄꯣꯠꯌꯥꯟ ꯇꯧꯕꯒꯤ ꯃꯇꯥꯡꯁꯦ ꯄꯣꯠꯌꯥꯟꯁꯤ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯏꯟꯗꯤꯌꯥꯗꯁꯨ ꯑꯗꯨꯝ ꯇꯧꯏ ꯑꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯂꯥꯏꯕꯛ ꯊꯤꯔꯗꯤ ꯅꯣꯔꯠ ꯏꯁꯀꯤ ꯁ꯭ꯇꯦꯠꯁꯤꯡꯁꯤꯗ ꯑꯅꯝꯕ ꯇꯧꯏ ꯌꯥꯝ ꯀꯟꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯒꯤꯁꯤ ꯂꯩꯉꯥꯛꯁꯤ ꯌꯥꯝꯅ ꯁꯣꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯌꯦꯡꯁꯤꯟꯒꯗꯕ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯀꯤ ꯊꯧꯕꯥꯡꯂꯣꯏꯁꯤꯡꯁꯤ ꯃꯃꯤꯠ ꯎꯏꯁꯜꯂꯒ ꯂꯩꯕꯗꯧꯅ ꯇꯧꯈꯤꯕꯗꯒꯤ ꯍꯨꯔꯥꯟꯕꯁꯤꯡꯁꯤꯅ ꯃꯣꯏꯒꯤ ꯂꯥꯏꯔꯩꯄꯥꯛ ꯑꯣꯟꯊꯣꯔꯛꯄ ꯋꯥꯅꯤ ꯃꯅꯤꯄꯨꯔꯁꯤ ꯍꯨꯔꯥꯟꯕꯒꯤ ꯂꯥꯏꯔꯩꯄꯥꯛ ꯍꯥꯏꯗꯨꯅꯤ ꯅꯥꯈꯩ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯌꯦꯡꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯐꯨꯗ ꯁꯦꯐꯇꯤ ꯑꯦꯟड ꯁ꯭ꯇꯦꯟꯗꯔꯠ ꯑꯦꯛ 19 ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ 2006ꯁꯦ ꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯍꯥꯞꯐꯝ ꯊꯣꯛꯄ ꯃꯌꯥꯝ ꯐꯨꯗ ꯑꯦꯅꯥꯂꯤꯁ ꯍꯥꯞꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯃꯁꯤꯒꯤ ꯄꯤꯕ ꯌꯥꯕ ꯆꯩꯔꯥꯛ ꯄꯤꯅꯅꯕꯒꯤ ꯃꯥꯒꯤ ꯂꯣꯒꯤ ꯑꯣꯏꯕ ꯄꯦꯅꯦꯜ ꯃꯌꯥꯝ ꯑꯃ ꯂꯣꯏ ꯂꯩꯔꯦ ꯍꯧꯖꯤꯛꯇꯤ ꯒꯃꯦꯟꯒꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯇꯧꯔꯦ ꯑꯗꯒꯤꯗꯤ ꯐꯨꯗ ꯁꯦꯐꯇꯤ ꯑꯣꯐꯤꯁꯥꯔ ꯃꯌꯥꯝ ꯑꯃ ꯍꯥꯞꯇꯅ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯑꯃꯒꯤ ꯃꯃꯥꯡ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝ ꯎꯕꯤꯔꯝꯒꯅꯤ ꯂꯣꯏꯅꯃꯛ ꯗꯨꯀꯥꯟꯗ ꯆꯪꯉꯒ ꯈꯩꯅꯤ ꯌꯣꯟꯕ ꯑꯗꯒꯤ ꯖꯔꯗꯥ ꯌꯣꯟꯕ ꯐꯥꯔꯝꯕ ꯑꯗꯒꯤ ꯃꯌꯥꯝ ꯑꯃ ꯑꯩꯈꯣই ꯕꯖꯥꯔ ꯃꯌꯥꯗ ꯍ꯭ꯌꯨ ꯑꯦꯟ ꯀ꯭ꯔꯥꯏ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯃ ꯀꯩꯊꯦꯜꯗ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯃꯌꯥꯝ ꯊꯦꯡꯅꯕꯤꯔꯝꯕꯅꯤ ꯅꯣꯡꯃꯅ ꯏꯝꯐꯥꯜ ꯏꯁꯅ ꯇꯧꯅꯤ ꯅꯣꯡꯃꯅ ꯋꯦꯁꯅ ꯇꯧꯅꯤ ꯗꯦꯟ ꯑꯗ ꯖꯣꯏꯟ ꯑꯣꯏꯅ ꯇꯧꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯒꯤꯗꯤ ꯍꯧꯖꯤꯛꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏ ꯀꯥꯟꯗ ꯇꯨꯃꯤꯟ ꯇꯣꯛꯈ꯭ꯔꯦ ꯀꯩꯝ ꯇꯧꯈꯤꯗ꯭ꯔꯦꯕ ꯀꯔꯤꯒꯤꯅꯣ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯍꯪꯅꯤꯡꯉꯤ ꯂꯩꯄꯥꯛꯀꯤ ꯊꯧꯕꯥꯡꯂꯣꯏꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯃꯧ ꯑꯅꯧꯕꯤꯗꯧꯅ ꯑꯍꯥꯟꯕ ꯂꯤꯡꯈꯠꯂꯛꯄ ꯃꯇꯝꯗ ꯑꯍꯥꯟꯕ ꯊꯕꯛ ꯆꯪꯀꯥꯟꯗ ꯇꯥꯞ ꯍꯦꯛ ꯐꯥꯔꯀꯥꯟꯗ ꯑꯗꯨꯒꯤ ꯑꯀꯣꯟꯗꯗꯤ ꯈꯨꯐꯥ ꯈꯪꯉꯀꯥꯟꯗꯗꯤ ꯃꯣꯏꯁꯨ ꯌꯥꯎꯅ ꯅꯝꯊꯥꯛ ꯇꯧꯕꯗ ꯌꯥꯎꯔꯕ꯭ꯔꯥ ꯁꯤꯅꯤꯗ ꯉꯁꯥꯏꯒꯤ ꯂꯂꯣꯟꯕ ꯃꯌꯥꯝ ꯍꯨꯔꯥꯟꯕ ꯃꯌꯥꯝꯁꯤꯡꯗꯨꯅ ꯃꯣꯏꯒꯤ ꯐꯨꯔꯒꯥꯎꯗ ꯀꯔꯤ ꯍꯥꯞꯄꯒꯦ ꯃꯣꯏ ꯀꯔꯤꯒꯤ ꯇꯨꯃꯤꯟ ꯂꯩꯔꯤꯅꯣ ꯁꯤꯅꯦ ꯃꯔꯨ ꯑꯣꯏꯔꯗꯤ ꯍꯨꯔꯥꯟꯕ ꯐꯥꯒꯗꯕꯗꯨꯅ ꯐꯥꯔꯛꯇꯕꯗꯣ ꯃꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯂꯨꯝꯅ ꯂꯧꯒꯗꯕꯗꯤ ꯑꯩꯅ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯗ ꯍꯥꯏꯅꯤꯡꯉꯤ ꯑꯩꯅ ꯑꯄꯤꯜ ꯇꯧꯅꯤꯡꯉꯤ ꯀꯩꯗꯧ ꯂꯩꯒꯦ ꯁꯤꯅꯤꯗꯣ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯑꯩꯈꯣꯏꯒꯤ ꯍꯦꯜꯊ ꯑꯦꯟ ꯐꯦꯃꯤꯂꯤ ꯋꯦꯜꯐꯤꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯈꯥꯗ ꯂꯩꯕꯅꯤ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯐꯨꯗ ꯁꯦꯐꯇꯤꯒ ꯃꯔꯤ ꯂꯩꯅꯕ ꯄꯣꯠꯁꯤꯡꯁꯦ ꯃꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯛꯅꯁꯨ ꯑꯗꯨꯝ ꯕꯥꯎꯟ ꯇꯧꯔꯒ ꯃꯅꯤꯄꯨꯔ ꯒꯃꯦꯟꯅꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯁꯤꯟꯅꯔꯒ ꯂꯩꯕ ꯄꯣꯠ ꯑꯃꯅꯦꯕ ꯃꯣꯏꯒꯤ ꯇꯧꯒꯗꯕ ꯊꯕꯛꯇꯨ ꯀꯔꯤꯅೋ ꯃꯣꯏ ꯀꯗꯥꯏꯗ ꯍꯣꯔꯤꯅꯣ ꯑꯗꯣ ꯃꯣꯏꯅ ꯍꯣꯕ ꯂꯩꯇ꯭ꯔꯒ ꯇꯧꯗ꯭ꯔꯒꯗꯤ ꯃꯣꯏꯁꯨ ꯍꯨꯔꯥꯟꯕ ꯌꯥꯎꯔꯦ ꯀꯃꯥꯏꯅ ꯍꯥꯏꯔꯣꯏꯗꯣꯏꯅꯣ ꯁꯤꯗ ꯃꯣꯏ ꯃꯊꯛꯇ ꯀꯔꯤꯒꯤ ꯂꯥꯎꯗꯒꯦ ꯁꯤꯅꯤꯗ ꯆꯨꯝꯅꯒꯤ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃꯅ ꯂꯨꯄꯥ ꯀꯔꯣꯔ ꯈꯔ ꯇꯥꯟꯖꯈꯤꯕꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯄꯪꯕ ꯁꯤꯕꯗ ꯇꯥꯟꯖꯈꯤꯕꯗ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯤꯔꯤꯗꯅ ꯅꯣꯡꯃ ꯍꯜꯂꯛꯈꯤꯗꯣꯏꯅꯤ ꯍꯥꯠꯀꯥꯟꯗ ꯀꯅꯥ ꯑꯩꯈꯣꯏ ꯀꯩꯗꯧꯗꯣꯔꯤꯒꯦꯕ ꯑꯩꯅ ꯍꯥꯏꯕꯗꯤ ꯂꯩꯉꯥꯛꯀꯤ ꯇꯧꯒꯗꯕ ꯊꯕꯛ ꯇꯧꯒꯗꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯥꯒꯤ ꯃꯅꯤꯡꯗꯨꯗ ꯃꯩ ꯑꯃꯗ ꯆꯨꯕꯤꯌꯨ ꯍꯥꯏꯕ ꯋꯥꯟꯗ ꯊꯕꯛ ꯇꯧꯍꯟꯕꯤꯌꯨ ꯍꯥꯏꯕꯅꯤꯗ ꯑꯗꯨꯒ ꯌꯦꯡꯁꯤ ꯍꯧꯖꯤꯛ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟꯒꯤ ꯀꯦꯁꯦ ꯑꯃꯁꯨꯡ ꯏꯁꯥꯒꯤ ꯀꯥꯡꯕꯨꯅ ꯇꯧꯔꯤꯁꯤꯡꯁꯤ ꯑꯩꯅ ꯂꯧꯋꯦꯕ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯑꯩꯈꯣꯏꯒꯤ ꯐꯨꯗ ꯁꯦꯐꯇꯤ ꯀꯥꯡꯕꯨꯁꯤꯗ ꯑꯣꯊꯣꯔꯤꯇꯤꯁꯤꯗ ꯃꯣꯏꯗ ꯄꯥꯈꯣꯡ ꯑꯃ ꯆꯜꯂꯤꯅꯤ ꯅꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩꯁꯟꯕꯗꯣ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯑꯃ ꯂꯩꯌꯦꯁꯦ ꯅꯣꯏꯗ ꯇꯥꯛꯏꯕꯅꯤ ꯅꯣꯏ ꯊꯕꯛ ꯇꯧꯗꯦ ꯍꯥꯏꯗꯣ ꯎꯠꯂꯤꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯗꯤ ꯂꯧꯋꯦꯕ ꯑꯗꯣ ꯃꯣꯏ ꯀꯩꯗꯧ ꯂꯩꯒꯦ ꯁꯤꯅꯤꯗ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯦ ꯃꯣꯏꯒꯤ ꯊꯕꯛ ꯃꯇꯧꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯃꯣꯏꯒ ꯍꯨꯔꯥꯟꯕꯒ ꯃꯔꯤ ꯂꯩꯅꯔꯕ꯭ꯔꯥ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯃꯤꯌꯥꯝꯗ ꯂꯥꯛꯏꯕ ꯑꯩꯈꯣꯏꯗ ꯐꯥꯎꯔꯛꯏꯕ ꯄꯣꯠꯁꯦ ꯃꯣꯏ ꯀꯃꯥꯏꯅ ꯇꯧꯅ ꯆꯨꯝꯊꯣꯛꯀꯗꯒꯦꯕ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯈꯨꯗꯣꯡꯊꯤꯕꯗꯣ ꯅꯥꯈꯩ ꯆꯪꯅ ꯍꯥꯏꯕꯤꯔꯣꯕ ꯃꯤ ꯋꯥꯠꯂꯒꯅ ꯋꯥꯠꯂꯦ ꯍꯥꯏꯕꯤꯔꯣ ꯒꯥꯔꯤ ꯋꯥꯠꯂꯒꯅ ꯋꯥꯠꯂꯦ ꯍꯥꯏꯕꯤꯔꯣ ꯑꯗꯨꯒ ꯒꯥꯔꯤ ꯋꯥꯠꯂꯤ ꯃꯤ ꯋꯥꯠꯂꯦ ꯍꯥꯏꯔꯒꯅ ꯅꯍꯥꯟꯈꯣꯏ ꯑꯍꯥꯟꯕ ꯇꯧꯕꯗꯅ ꯀꯃꯥꯏꯅ ꯉꯝꯃꯤꯅꯣ ꯑꯍꯥꯟꯕ ꯇꯧꯕꯗꯗꯤ ꯃꯤ ꯋꯥꯠꯄ ꯒꯥꯔꯤ ꯋꯥꯠꯄ ꯂꯩꯇꯦ ꯃꯣꯏ ꯑꯍꯨꯝ ꯃꯔꯤ ꯑꯗꯨꯝ ꯇꯧꯏ ꯑꯗꯨꯝ ꯉꯝꯃꯤ ꯄꯨꯂꯤꯁꯇ ꯈꯨꯠꯆꯟꯅꯔꯒ ꯉꯝꯃꯤ ꯍꯧꯖꯤꯛꯅ ꯀꯔꯤꯒꯤ ꯉꯝꯗꯒꯦ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯂꯩꯒꯦ ꯁꯤꯅꯤꯗ ꯑꯩꯅ ꯑꯄꯤꯜ ꯇꯧꯅꯤꯡꯉꯤꯗꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯗꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯌꯦꯜꯂꯧ ꯃꯤꯗꯤ ꯅꯠꯇꯕ ꯂꯝꯗꯝꯁꯤꯒꯤ ꯃꯤꯅꯗꯤ ꯍꯥꯏꯕ ꯃꯣꯏꯅ ꯇꯧꯔꯤꯕ ꯑꯩꯈꯣꯏ ꯊꯕꯛ ꯃꯇꯧꯁꯤꯡꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯃꯤꯠꯌꯦꯡ ꯆꯪꯅꯤꯡꯉꯥꯏ ꯂꯩ ꯉꯁꯤꯗꯒꯤꯅ ꯆꯍꯤ 2ꯒꯤ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏ ꯊꯦꯡꯅꯈ꯭ꯔꯦ ꯃꯟꯇ꯭ꯔꯤ ꯄꯨꯈ꯭ꯔꯤꯗ ꯑꯩꯈꯣꯏꯒꯤ ꯊꯥꯎ ꯑꯆꯥꯕꯒꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤꯗ ꯊꯥꯎ ꯄꯩꯐꯝꯁꯤꯗ ꯃꯌꯥꯝ ꯑꯃꯗ ꯄꯩꯁꯜꯂꯀꯥꯟꯗ ꯍꯩꯗꯣꯛꯑꯒ ꯐꯠꯇꯕ ꯃꯌꯥꯝꯁꯤ ꯇꯧꯔꯀꯥꯟꯗ ꯇꯤꯟꯁꯤꯗ ꯇꯦꯒꯣꯔ ꯁꯥꯔꯒ ꯌꯣꯜꯂꯝꯕ ꯏꯟꯖꯤꯟ ꯁꯥꯔꯒ ꯌꯣꯜꯂꯝꯕ ꯃꯌꯥꯝ ꯑꯃ ꯇꯧꯔꯦ ꯃꯗꯨꯒꯤꯗꯤ ꯀꯣꯔꯠꯇ ꯄꯨꯊꯣꯛꯑꯀꯥꯟꯗ ꯆꯩꯔꯥꯛꯅꯦꯅ ꯖꯁ ꯀꯣꯔꯠꯀꯤ ꯀꯩꯅꯣꯅꯤ ꯆꯩꯔꯥꯛ ꯄꯤꯈ꯭ꯔꯦ ꯌꯥꯝꯕ ꯌꯥꯝꯗꯕꯅ ꯃꯈꯜ ꯑꯃꯅꯤ ꯃꯣꯏ ꯗꯟꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯄꯤꯈ꯭ꯔꯦ ꯄꯤꯔꯀꯥꯟꯗꯨꯗ ꯃꯇꯨꯡ ꯇꯥꯕ ꯊꯕꯛꯇꯨ ꯃꯣꯏ ꯀꯔꯤꯒꯤ ꯌꯦꯡꯗꯒꯦ ꯁꯤꯅꯤꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯟꯅ ꯆꯤꯡꯅꯔꯤꯁꯦ ꯑꯇꯩ ꯀꯔꯤꯝ ꯅꯠꯇꯦ ꯌꯥꯝ ꯆꯝꯅ ꯍꯥꯏꯔꯕꯗꯀꯣ ꯃꯩꯇꯩꯗꯤ ꯑꯃꯔꯣꯝꯗꯕꯨ ꯇꯣꯛꯑꯁꯦꯕꯀꯣ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯅ ꯌꯦꯜꯂꯧ ꯃꯤꯅꯗꯤ ꯃꯣꯏꯅ ꯍꯥꯏꯖꯕ ꯂꯝꯗꯝꯁꯤꯗ ꯂꯩꯔꯛꯄ ꯃꯤꯅꯗꯤ ꯍꯥꯏꯖꯕ ꯃꯌꯥꯡꯁꯤꯡꯁꯦ ꯃꯌꯥꯡ ꯒꯣꯗꯥꯎꯟꯁꯤꯡꯁꯦ ꯑꯩ ꯃꯁꯤꯗ ꯅꯠꯇꯕ ꯃꯌꯥꯝ ꯑꯃ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩ ꯑꯁꯤꯃꯛꯅꯤ ꯑꯅꯤꯁꯨꯕꯗ ꯐꯥꯔꯤꯁꯦ ꯑꯩꯈꯣꯏꯅ ꯔꯦꯗ ꯍꯦꯟꯗꯦꯗ ꯐꯥꯔꯤꯁꯦ ꯑꯗꯣ ꯃꯁꯤ ꯃꯈꯥ ꯇꯥꯅ ꯃꯁꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯅ ꯊꯤꯔꯒꯗꯤ ꯍ꯭ꯌꯨ ꯑꯦꯟ ꯀ꯭ꯔꯥꯏ ꯊꯣꯔꯛꯄ ꯌꯥꯏ ꯒꯃꯦꯟꯅ ꯊꯤꯒꯦꯔꯥ ꯂꯩꯉꯥꯛꯅ ꯊꯤꯒꯦꯔꯥ ꯂꯩꯉꯥꯛꯀꯤ ꯃꯤꯅ ꯊꯤꯒꯦꯔꯥ ꯊꯤꯍꯜꯂꯨ ꯅꯠꯇ꯭ꯔꯒꯗꯤ ꯍꯌꯦꯡ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯀꯅꯤ ꯃꯣꯏꯗꯤ ꯍꯌꯦꯡ ꯍꯥꯏꯔꯛꯀꯅꯤ ꯌꯦꯡꯁꯦ NIT ꯁꯤꯗ
थौदों मचा अमतंग थोकपदा आर बिहार दा लंपाम चाउन फोंगी मोय पेपर दा अखोई मणिपुर दा थादोना अखोई बिहारी म्याम फुबीरे ओपी ने बीरेना कैसु नदम थौदों मचा थोक मतमदा सिजु समानर कनी हयें अखोइना मोयना तौरी पोतुदी आदा नम लेहिनी मोयना हुरालगा योलियो म्याम मोयना पोयान तौरीबा अखोई लमदम सिगी येलो म्याम हाना होनरे म्याम अरगी मोयना लुट तौरगा लुपा करोड़ करोड़ कया पुरगा आमयम दा असना का थैनी म्याम दुदी अखोई कनाम दा येंगो कनाम दा खनरो मोय आर कनाम दा उबिरोएबा मैतैना फुरे ताले मयांग ताले सेक्तनी मसीगी पोसे मणिपुर गवर्नमेंट सु लई मोयगी मसक्तुदी मणिपुर गवर्नमेंट नैना देबो अदुनी अखोइना हाइजनिंगसे मतांगसिदा गवर्नमेंट से सिविल सोसाइटी ऑर्गेनाइजेशन सिंग नामतंग मैसुबियु सिने हाइजरिसि यामना मयक सिंग हतकी मतंग सिजु इफ्सा अमसुंग केएस की जॉइंट वॉलंटियर की टीम सिना संगम द्रगदी हज अजय प्रसादना पोजान तौरी म्याम सि तसिन खंगंदना अननोन ओइना एस इट इज नॉर्मल ओइना सलम सुए अदुग मणिपुर दा फूड सेफ्टी डिपार्टमेंट लेवी करी मथौ तारी अदुग मागे अवर अपादो करी नो हाबदो ngasi बावद मेक सिंग खंगंदा अदुग कंसर्न मिनिस्टर नत्र कंसर्न अथॉरिटी सिंग नु तुमिन लेसनदना ngasi di प्रजा म्याम की हक्सेलदा साउना सिंगरपा अदुग सिंगबसना मरु ओइना अखोगी मणिपुर की थौबांग लोई मैम कंसर्न डिपार्टमेंट की थौबांग लोई सिंसु मथौ निथीजन तौदबसना मरम ओकाना मिसा सिसनु इसा सिसनु हबगी फिल्म दा मरम दि हाइबे एवरीडे की संगोम सिन सुचोय सोयदना लोलगा पुथरपदसु हजिके हाइबा मोगी कंसर्न ऑफिशियल नत्रगा थौबांग लोई सिंसु सोयदना ओरकनी अमसुंग ओइरोय हाइनिंगाय वफुम्स लेते मतंग सोयद मणिपुर सरकारना अकन थबक लौखपगी मतम अदु यौरे अदुग फूड सेफ्टी एंड स्टैंडर्ड एक्ट फजना एक फना लेदुना सु थबक पु तौद्रगदी मदु कानब लेते लोइना लोइना अखोगी मणिपुर सिविल सोसाइटी ऑर्गेनाइजेशन की मथौ लैब फिल्म्स दे हेन स्ट्रेंथन तोबा मथौ तार हेबा तमो हिमतन मेक सेंगना थंबीबग लोइना मतंग सद ब्रेक मन लौनबगी तंजा लौजगे लोइना लोइना अखोई ब्रेक तगी थुना जरके इम्पैक्ट टीवी की एजेंडा मणिपुर यंग तादना लेबियो कुइरबगी तुंगदा पुनबसे नुआय सुमे मादी करी तौरे मागे से डबल स्ट्रेंथनिंग सिंग पमाली मंगोंद पियो डबल स्ट्रेंथ लिवर टॉनिक Lipsap DS. Lipsap DS Double Strand Liver Tonic. मणिपुर की अहानबा ब्यूटिफिकेशन सेंटर मफम सिदा माहिंग उरिंग उनसा खुइबा अरीबा दागफम फहनबा ngami टेटू मोल फ्रेकल न चिंगबसु लौथोकपा याय हकचांग की अहेनबा फेट पामदबा बॉडी की हेयर लौथोकपा याय अहानबा लाकपीबा 100 कस्टमर दा स्किन टेस्ट अमदी डॉक्टर कंसल्टेशन लेमने हिंगजगन ngasimak unabiu डॉक्टर मधुबाला लेजर ब्यूटी क्लिनिक MG एवेन्यू इम्फाल ब्रेक की मतुंग दा एजेंडा मणिपुर मियंग ताबि पुनपो मुका नतराम ऑक्सरी अखोइन ngasi खन जरबसी चाना थकनम पोलम सिंग दा पोजान जानसन बा फूड एडल्ट्रेशन की मतंग दनी लोइना लोइना हजि केस अथोबा जनरल सेक्रेटरी इंचार्ज इंटरनेशनल पीस एंड सोशल एडवांसमेंट की कंजनिंग सी हजि मैम सो हाबिखरे कोई तमन सुमेक सिंग थंबिखरे लो मैम लेरे एक मैम ख लेरे मागी कंसर्न ऑफिसर मैम लेरे गवर्नमेंट अमले अदुबु मंखाजि खुरालना दा पोट सी पोजान योलगा यालंबगी थौदोक्सी मसी हंतगिसना अहानबा सुनते ममांगदसु अखोगी ORS थरुगा हक्सांग फगने थरुकांदा अखोई वान थरबी फिल्म मलके एपी थगा किताक कंक्रीट कर एपी थौबदगी कोई नुपी मैम रिम्स पुगतखिबा मैम खक लेरे लाइकवाइज समाइन पोलान मैम यालंबगी इवन ग्लूकोज फावदा अदगी होलिस फावदा यानसलंबदगी ngasi तसिंग याम दुरुबा अंगांग सिंगसना चानिंग थकनिबगी चांगसी हंदरी मरमसी तसिंग एडल्ट्रेटेड फूड्सना याम चाउन ओरमगदुदी माले अदुना हजि फादी फारे अदुगा पुलिस तुदसु कौरगा संग्रे हारी नुमि तरेत नि दी अखोई मसिगी कंसर्न अथॉरिटी सिंगसना मर क्लैरिफाई तगदमनि मसि पोरान नाव यावदे अदुगदी कदि तोइनो हाबसिंगी या मैक्सिंग मीडिया दे थंबिखरे अदु लक्सनिगी पॉइंटी मणिपुर सरकार सु मतम मतम दगी ओइने समाइना इफ्सागुम्बा केस गुमना फाबगी अखोगी मैरि पीदिंग मैजाबी होबगी थोदोक्सि नुमि मरिनि मानि खनिंग अमगा स्वाइ लाउन मुले हेता लेके हतगी मदांग से सब एक्शन से करिनो पामिस हनसे समाइ तौनी अखोगी ओइनदी अखोई CSO की ओइनदी हानबदा अखोइना लौरिबा फर्स्ट इनिशिएटिव हाइतारे मसी इट्स एन आई ओपनर मैम मिकअप थोन बनी नॉट जस्ट मैम नते गवर्नमेंट सु मिकअप थोलेने मिकअप थोपसिदा थोब मतुंगदा मरी लेनबा गवर्नमेंट की एजेंसीना मरी लेनबा थबक पाइखलक्तरबा चानबा थबक पाइखलक्तबा चानबा मिदु मरा लेबा मिदु फारगा दंडी पिरक्तबगी पोरम लागतारगदी ऑब्वियसली साइ मैम नदी मोब जस्टिस ना हाइबदा मोब जस्टिस कंपेल तौरिसे कनाना नो हाइबा क्वेश्चन नम लाए अखोइसु मोब जस्टिस पामदे यादे अदुना ngarang nahan akhoi chatpa kanda KSC gi angang volunteer nupam cha sing angang nahang atane aduna mitop ama mayang ama ubuda mana ga yam arrogant oina akhoi da ga onate na ga overcharge ka tawdana aham da hori se angang myam sina mai da phugi be yai mai dukan se poi toina thugai ram be yai adu madu akhoi da madu gi intention se leite mob justice have je akhoi su yate tawbu government sina sum tawshan na dana moi ga punba manu mo sum leisalak tar ga di kayam kuina khangni
ꯉꯁꯥꯏꯒꯤ ꯇꯥꯃꯣꯅ ꯍꯥꯏꯕꯤꯔꯤꯕ ꯃꯩꯔꯤꯛ ꯄꯤꯗꯒꯤ ꯃꯩꯖꯥꯎꯕꯤ ꯑꯣꯜꯂꯛꯄ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯣꯕꯤꯌꯁꯂꯤ ꯇꯥꯔꯛꯀꯅꯦꯕ ꯑꯗꯨꯅ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯁꯤꯗꯤ ꯃꯌꯥꯝꯗ ꯁꯤꯃ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯒꯃꯦꯟꯗ ꯑꯩꯈꯣꯏ ꯃꯤꯗꯤꯌꯥꯗ ꯊꯣꯛꯇꯨꯅ ꯃꯌꯥꯝꯗ ꯍꯥꯏꯔꯦ ꯎꯠꯂꯦ ꯍꯧꯖꯤꯛ ꯃꯣꯏꯒꯤ ꯄꯥꯏꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯦ ꯆꯪ ꯄꯥꯏꯈꯠꯂꯣꯕ ꯑꯗꯣ ꯍꯧꯖꯤꯛ ꯐꯪꯕ ꯉꯁꯥꯏꯒꯤ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯐꯪꯕ ꯄꯥꯎꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯤ ꯅꯍꯥꯟ ꯐꯥꯔꯒ ꯄꯨꯈꯤꯕ ꯑꯖꯦ ꯄ꯭ꯔꯁꯥꯗ ꯍꯥꯏꯕ ꯅꯨꯄꯥꯁꯤ ꯊꯥꯗꯣꯔꯛꯑꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯔꯤꯑꯕ ꯑꯗꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯑꯃ ꯑꯩꯈꯣই ꯄꯣꯔꯣꯝꯄꯥꯠ ꯄꯨꯂꯤꯁꯇ ꯆꯠꯂꯒ ꯑꯝꯇꯪ ꯔꯤꯄꯣꯔꯠ ꯆꯞ ꯆꯥꯕ ꯑꯃ ꯂꯧ ꯃꯥꯒꯤ ꯃꯊꯛꯇ FIR ꯑꯃ ꯂꯧꯈꯠꯄ꯭ꯔꯥ ꯂꯧꯈꯠꯇꯕ꯭ꯔꯥ ꯑꯗꯨꯒ ꯃꯥꯁꯤ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯊꯝꯃꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯀꯔꯝꯕ ꯁ꯭ꯇꯦꯖꯇ ꯃꯥꯒꯤ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯂꯧꯈꯠꯂꯤꯕꯒꯦ ꯍꯥꯏꯕꯁꯦ ꯃꯗꯨ ꯈꯪꯗꯣꯛꯅꯕ ꯑꯝꯇ ꯍꯣꯠꯅꯧꯅ ꯑꯩꯈꯣꯏ ꯃꯤ ꯑꯃ ꯑꯩꯈꯣꯏ ꯊꯥꯖꯈ꯭ꯔꯦꯕ ꯑꯗꯨꯅ ꯃꯁꯤꯒꯤ ꯄꯥꯎꯁꯤꯅ ꯐꯖꯔꯝꯗ꯭ꯔꯕ ꯑꯩꯈꯣꯏꯅ ꯆꯤꯡꯅꯔꯤꯕ ꯃꯥ ꯊꯥꯗꯣꯛꯈ꯭ꯔꯦ ꯀꯥꯏ ꯍꯥꯏꯕꯁꯤ ꯆꯨꯝꯃꯝꯃꯕ ꯃꯌꯥꯝꯅ ꯄꯤꯔꯛꯏ ꯄꯥꯎꯁꯤ ꯆꯨꯝꯕ ꯑꯣꯏꯔꯝꯃꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯂꯣꯏꯔꯦꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯄꯨꯂꯤꯁꯅ ꯃꯊꯧ ꯇꯧꯍꯧꯗ꯭ꯔꯦ ꯒꯃꯦꯟꯅ ꯑꯦꯛꯁꯟ ꯄꯥꯏꯈꯠꯂꯛꯇ꯭ꯔꯦ ꯑꯗꯨ ꯑꯩꯈꯣꯏ ꯃꯤꯌꯥꯝꯗꯤ ꯃꯥꯡꯕ ꯌꯥꯗꯦ ꯑꯩꯈꯣꯏ CSO ꯂꯩꯖꯔꯤꯁꯤꯡꯁꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇꯅꯤ ꯃꯤꯌꯥꯝꯗꯤ ꯀꯟꯗ ꯌꯥꯗꯕꯅꯤꯅ ꯗꯦꯟ ꯑꯣꯕꯤꯌꯁꯂꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯊꯕꯛ ꯄꯥꯏꯈꯠꯂꯛ ꯇꯥꯕꯅꯤ ꯑꯗꯨꯅ ꯈꯨꯔꯥꯏ ꯑꯍꯣꯡꯒꯩꯒꯤ ꯂꯩꯀꯥꯏꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯗꯨꯀꯥꯟ ꯑꯣꯟꯁꯤꯜꯂꯒ ꯂꯩꯔꯤꯕ ꯑꯀꯣꯏꯕꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯀ꯭ꯂꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯅꯍꯥꯟ ꯂꯣꯏ ꯄꯥꯎ ꯄꯤꯔꯝꯃꯦ ꯃꯣꯏ ꯃꯁꯥ ꯆꯪꯉꯒ ꯂꯣꯏ ꯎꯅꯍꯜꯂꯕꯅꯤ ꯄꯣꯠꯁꯤꯡꯁꯦ ꯎꯠꯂꯕꯅꯤ ꯑꯗꯨꯅ ꯃꯣꯏꯁꯤꯡꯁꯨ ꯂꯣꯏ ꯑꯦꯋꯦꯌꯔ ꯑꯣꯏꯔꯦ ꯑꯗꯨꯅ ꯃꯁꯤꯅ ꯍꯧꯖꯤꯛ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯀꯩꯝ ꯍꯥꯏ ꯉꯝꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯄꯥꯛꯇꯛꯅꯅ ꯍꯧꯖꯤꯛ ꯅꯍꯥꯟꯒꯤ ꯊꯧꯗꯣꯛꯁꯤꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏ ꯃꯥꯁꯤꯞ ꯗ꯭ꯔꯥꯏꯕ ꯑꯃ ꯑꯩꯈꯣꯏ ꯆꯠꯊꯒꯗꯧꯔꯦ ꯃꯁꯤꯗꯩꯁꯤꯗ ꯍꯧꯖꯤꯛ ꯌꯥꯝ ꯂꯨꯔꯤꯁꯤ ꯇꯥꯃꯣ ꯃꯥꯐꯤꯌꯥ ꯒ꯭ꯔꯨꯞ ꯑꯃ ꯂꯩꯌꯦꯕ ꯀꯔꯣꯔꯄꯇꯤ ꯀꯥꯡꯕꯨ ꯑꯃ ꯂꯩꯔꯤꯕ ꯆꯥꯎꯅ ꯕꯤꯖꯤꯅꯦꯁꯁꯤ ꯅꯦꯠꯋꯔꯛꯁꯤ ꯇꯧꯗꯅ ꯑꯦꯁꯇꯥꯕ꯭ꯂꯤꯁ ꯇꯧꯔꯒ ꯂꯩꯔꯕ ꯃꯈꯨꯠꯇ ꯃꯟꯇ꯭ꯔꯤꯁꯨ ꯄꯥꯏꯕ ꯁꯤꯐꯥꯏꯁꯨ ꯄꯥꯏꯕ ꯃꯥꯒꯤ ꯗꯨꯀꯥꯟ ꯃꯥꯡꯗ ꯖꯤꯞꯁꯤꯒ ꯈꯥꯝꯍꯟꯕ ꯉꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯐꯪꯉꯤꯕ ꯌꯥꯝꯅ ꯐꯖꯕ ꯏꯟꯐꯣꯔꯃꯦꯁꯟ ꯈꯔ ꯂꯩ ꯃꯁꯤ ꯑꯩꯈꯣꯏ ꯗ꯭ꯔꯥꯏꯕ ꯆꯠꯊꯕ ꯄꯥꯝꯃꯦꯕ ꯑꯗꯣ ꯄꯨꯂꯤꯁꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯍꯧꯔꯒ ꯆꯠꯄꯗ ꯃꯣꯏ ꯑꯩꯈꯣꯏꯒ ꯆꯠꯃꯤꯟꯅꯗꯣꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯥꯗ ꯖꯒꯥꯗꯣ ꯉꯥꯛꯅꯅꯕ ꯂꯩꯔꯝꯗꯣꯏꯔꯥ ꯍꯥꯏꯁꯦ ꯃꯁꯤꯅꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯆꯤꯡꯅꯔꯤꯁꯦ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯃꯅꯤꯡ ꯄꯥꯛ ꯍꯟꯒꯗꯧ ꯃꯥꯟꯗꯦ ꯑꯗꯨꯅ ꯕꯖꯥꯔ ꯃꯅꯨꯡꯗꯁꯨ ꯑꯣꯏꯔꯁꯨ ꯉꯥꯏꯔꯦ ꯑꯇꯣꯞꯄ ꯃꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯜ ꯈꯔ ꯂꯩꯔꯤ ꯑꯇꯥ ꯃꯣꯏꯗꯥ ꯇꯛꯄ ꯃꯤꯜ ꯊꯥꯎ ꯇꯛꯄ ꯃꯤꯜ ꯑꯇꯣꯞꯄ ꯈꯔ ꯂꯩꯔꯤ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯄꯥꯎ ꯐꯪꯉꯦ ꯑꯇꯥꯗ ꯆꯨꯖꯥꯛ ꯇꯛꯑꯒ ꯍꯥꯞꯄꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯄꯥꯎ ꯐꯪꯉꯦ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯤꯡꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯥꯁꯤꯞꯂꯤ ꯗ꯭ꯔꯥꯏꯕ ꯆꯠꯊꯗꯅ ꯂꯣꯏꯅꯃꯛ ꯐꯥꯅꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯗꯣꯔꯤ ꯑꯗꯨꯅ ꯃꯁꯤꯗꯩꯁꯤꯗ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯦꯖꯦꯟꯁꯤ ꯃꯣꯏꯒꯤ ꯐꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯀꯥꯡꯕꯨꯅ ꯉꯔꯥꯡ ꯁꯤꯐꯥꯏ ꯑꯃꯅꯤ ꯄꯨꯔꯒ ꯂꯥꯛꯏꯗꯨ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅꯁꯨ ꯑꯩꯈꯣꯏ ꯀꯟꯁꯔꯟ ꯄꯨꯂꯤꯁꯁꯤꯡꯗ ꯑꯩꯈꯣꯏ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯔꯒ ꯆꯠꯃꯤꯟꯅꯁꯦꯅ ꯑꯩꯈꯣꯏ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒ ꯆꯠꯃꯤꯟꯅꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯀꯗꯧꯔꯤꯕ꯭रा ꯅꯠꯇ꯭ꯔꯒꯅ ꯀꯃꯥꯏꯅ ꯄꯥꯎ ꯍꯥꯟꯅ ꯌꯧꯔꯝꯃꯒ ꯃꯣꯏꯅ ꯃꯤ ꯊꯝꯃꯒ ꯉꯥꯛꯊꯣꯛꯀꯗꯧꯔꯤꯕ꯭रा ꯑꯖꯦ ꯄ꯭ꯔꯁꯥꯗꯀꯤ ꯇꯧꯔꯤꯕ ꯐꯤꯕꯝ ꯁꯨꯃꯥꯏꯅ ꯇꯧꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏ ꯑꯗꯨꯅ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯒꯚꯔꯟꯃꯦꯟꯠꯀꯤ ꯍꯥꯏꯌꯔ ꯂꯦꯚꯦꯜꯗ ꯂꯩꯔꯤꯕ ꯂꯣ ꯁꯦꯝꯃꯤꯕ ꯂꯣ ꯄꯥꯏꯔꯤꯕ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯤꯅꯤꯁꯇꯔꯁ ꯀꯟꯁꯔꯟ MLAꯁꯤꯡꯅ ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯃꯗꯨ ꯆꯞ ꯆꯥꯅ ꯃꯁꯤꯒꯤ ꯏꯟꯀ꯭ꯋꯥꯏꯔꯤ ꯑꯃ ꯇꯧꯔꯀꯥꯟꯗ ꯁꯤꯒꯤ ꯄꯣꯠꯁꯤꯡꯁꯦ ꯄꯥꯛꯇꯛꯅꯅ ꯍꯧꯖꯤꯛ ꯕ꯭ꯂꯦꯛ ꯃꯥꯔꯀꯦꯠ ꯇꯧꯕ ꯃꯌꯥꯝꯒꯤ ꯁꯔꯒ ꯑꯣꯏꯗꯅ ꯂꯩꯔꯤꯁꯦ ꯃꯁꯤ ꯇꯣꯛꯅꯅꯕꯒꯤ ꯄꯣꯠ ꯑꯃ ꯑꯩꯈꯣꯏ ꯆꯪꯁꯤꯟꯅꯕꯒꯤ ꯌꯥꯝ ꯇꯉꯥꯏꯐꯗꯕ ꯂꯩ ꯑꯗꯨꯅ ꯃꯔꯝ ꯑꯁꯤꯅ ꯃꯁꯤꯗ ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯍꯧꯖꯤꯛ ꯊꯣꯛꯂꯛꯏꯁꯤ ꯖꯁ ꯀꯩꯅꯣ ꯅꯠꯇꯦꯕ ꯐꯨꯗ ꯄꯣꯠꯌꯥꯟ ꯈꯛꯀꯤ ꯅꯠꯇ꯭ꯔꯦꯕ ꯄꯣꯠ ꯈꯥꯏꯗꯣꯛꯄ ꯀꯦꯖꯤ ꯂꯨꯝꯕ ꯑꯦꯕ꯭ꯔꯤꯗꯦꯒꯤ ꯁꯪꯒꯣꯝꯁꯤ ꯒ꯭ꯔꯥꯝ ꯄꯋꯥ ꯃꯈꯥꯏ ꯑꯃ ꯂꯧꯊꯣꯛꯑꯝꯃꯤꯅꯤ ꯒ꯭ꯔꯥꯝ 115 ꯂꯧꯊꯣꯛꯑꯝꯃꯤꯅꯤ ꯑꯗꯨꯒ ꯋꯦꯠ ꯑꯣꯟ ꯀꯥꯟꯗ ꯒ꯭ꯔꯥꯝ 900ꯒ ꯈꯔ ꯂꯨꯝꯕ ꯂꯩꯔꯝꯃꯤꯅꯦꯕ ꯄꯩꯁꯥꯅ ꯀꯦꯖꯤ ꯑꯃ ꯂꯧꯍꯧꯔꯕ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯌꯦꯡ ꯀꯥꯟꯗ ꯃꯣꯏ ꯐꯖꯅ ꯁꯦꯝ ꯂꯩꯔꯝꯃꯦꯕ ꯑꯗꯒꯤꯗꯤ ꯆꯥ ꯃꯅꯥꯁꯤꯗꯅ ꯑꯦꯗꯜꯇ꯭ꯔꯦꯁꯟꯅꯦꯕ ꯑꯔꯥꯟꯕ ꯄꯣꯠ ꯐꯠꯇꯕ ꯄꯣꯠ ꯍꯥꯞꯆꯤꯜꯂꯒ ꯑꯐꯕ ꯄꯣꯠꯅꯦꯅ ꯄꯦꯀꯦꯠꯇꯨ ꯌꯣꯝꯖꯤꯜꯂꯒ ꯌꯣꯟꯕꯅꯦꯕ ꯑꯗꯒꯤꯗꯤ ꯕꯤꯁꯀꯤꯠ ꯁꯟꯐꯤꯁ ꯀꯝꯄꯅꯤꯒꯤ ITCꯒꯤ ꯕꯤꯁꯀꯤꯠꯁꯤꯗꯅ ꯑꯦꯛꯁꯄꯥꯏꯔꯤ ꯑꯣꯏꯔꯕ ꯑꯦꯛꯁꯄꯥꯏꯔꯤ ꯑꯣꯏꯈ꯭ꯔꯕ ꯃꯥꯒꯤ ꯂꯦꯚꯦꯜꯁꯤ ꯍꯤꯗꯥꯛ ꯑꯃ ꯇꯧꯔꯒ ꯇꯩꯊꯣꯛꯑꯒ ꯑꯃꯨꯛ ꯑꯅꯧꯕ ꯁꯤꯜ ꯑꯃꯅ ꯑꯦꯛꯁꯄꯥꯏꯔꯤꯁꯤ ꯑꯃꯨꯛ ꯑꯦꯛꯁꯇꯦꯟ ꯇꯧꯔꯒ ꯌꯣꯜꯂꯝꯃꯤꯅꯦꯕ ꯁꯤ ꯆꯥꯕꯗꯅꯦꯕ ꯑꯉꯥꯡ ꯍꯣꯁꯄꯤꯇꯥꯜ ꯄꯨꯈꯠꯂꯛꯀꯗꯣꯏꯁꯤ ꯃꯔꯝꯗꯤ ꯁꯤꯒꯤ ꯕꯤꯁꯀꯤꯠꯁꯦ ꯍꯧꯖꯤꯛ ꯃꯥꯅ ꯁꯤ ꯂꯦꯚꯦꯜꯁꯤ ꯃꯨꯊꯠꯈ꯭ꯔꯕꯅꯤꯅ ꯃꯁꯤ ꯀꯔꯝ ꯀꯥꯟꯗ ꯁꯥꯕꯅꯣ ꯊꯥ ꯀꯌꯥ ꯁꯨꯔꯦꯁꯦ ꯑꯩꯈꯣꯏ ꯈꯪꯗꯦ ꯃꯥꯁꯨ ꯀꯅꯥꯝ ꯈꯪꯗꯦꯕ ꯌꯣꯜꯂꯤ ꯃꯥ ꯈꯛꯇꯅꯦꯕ ꯈꯪꯉꯤꯁꯦ ꯃꯥꯅ ꯁꯤ ꯇꯥꯔꯤꯛꯁꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯦꯄ꯭ꯔꯤꯜ ꯃꯦꯒꯤꯅꯦꯅ ꯑꯃꯨꯛ ꯅꯝꯕ ꯊꯥꯗꯣꯔꯛꯑꯅꯦꯕ ꯃꯁꯤ ꯑꯩꯈꯣꯏ ꯏꯆꯥ ꯏꯁꯨ ꯑꯉꯥꯡ ꯃꯌꯥꯝꯅꯗꯤ ꯍꯥꯎꯋꯦꯅ ꯂꯩꯔ ꯆꯥꯗꯣꯏꯅꯤ ꯑꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯄꯨꯈꯠꯂꯀꯥꯟꯗ ꯕꯤꯁꯀꯨꯠ ꯆꯥꯕꯗꯤ ꯍꯣꯁꯄꯤꯇꯥꯜ ꯄꯨꯈꯠꯂꯦꯅ ꯈꯕꯔꯗ ꯑꯃꯈꯛ ꯌꯥꯎꯔꯝꯒꯅꯤ ꯒꯚꯔꯟꯃꯦꯟꯠꯅ ꯀꯔꯤꯝ ꯇꯧꯔꯣꯏ ꯑꯗꯨꯒ ꯂꯣꯏꯔꯦ ꯌꯥꯝ ꯐꯖꯩ ꯊꯧꯕꯅ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯃꯅꯤꯄꯨꯔꯁꯤ ꯌꯥꯝ ꯑꯆꯧꯕ ꯃꯥꯐꯤꯌꯥꯒꯤ ꯃꯀꯣꯟ ꯑꯃ ꯑꯣꯏꯔꯤ ꯍꯥꯏꯕꯁꯤ ꯍꯟꯗꯛ ꯑꯩꯈꯣꯏꯅ ꯎꯖꯔꯤꯁꯤ ꯈꯨꯖꯤꯟ ꯃꯃꯥꯏꯒꯨꯝꯕꯅ ꯇꯤꯞ ꯑꯣꯐ ꯗ ꯑꯥꯏꯁꯕꯔꯒꯅꯤ ꯍꯟꯗꯛ ꯏꯞꯁꯥ ꯑꯃꯁꯨꯡ KSCꯒꯤ ꯖꯣꯏꯟꯠ ꯚꯣꯂunteer ꯇꯤꯝ ꯑꯃꯈꯛꯅ ꯔꯦꯁ ꯆꯠꯊꯕꯗ ꯐꯪꯏ ꯄꯣꯠꯁꯤ ꯌꯥꯝꯅ ꯂꯨꯕ ꯋꯥꯐꯝ ꯑꯃꯅ ꯃꯥꯒꯤ ꯑꯦꯛꯁꯄꯥꯏꯔꯤꯁꯤ ꯆꯥꯕꯗ ꯐꯠꯇ꯭ꯔꯦ ꯁꯤꯖꯤꯟꯅꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯑꯦꯛꯁꯄꯥꯏꯔꯤ ꯍꯥꯏꯕꯅꯤ ꯃꯗꯨꯕꯨ ꯑꯦꯛꯁꯄꯥꯏꯔꯤꯗꯨ ꯅꯧꯅ ꯑꯃꯨꯛ ꯍꯤꯡꯒꯠꯍꯟꯕꯒꯤ ꯋꯥꯔꯤꯅꯤ ꯑꯗꯒꯤ ꯆꯞ ꯆꯥꯕ ꯃꯥꯒꯤ ꯋꯦꯠꯇꯨ ꯂꯧꯊꯣꯛꯑꯒ ꯃꯃꯜ ꯍꯦꯟꯅ ꯑꯗꯨꯝ ꯆꯞ ꯆꯥꯅ ꯂꯧꯔꯝꯕꯩ ꯋꯥꯅꯤ ꯑꯗꯨꯒ ꯆꯞ ꯆꯥꯕ ꯀ꯭ꯋꯥꯂꯤꯇꯤꯗꯨꯒꯤ ꯃꯍꯨꯠꯇ ꯐꯠꯇꯕ ꯍꯥꯞꯆꯤꯟꯕꯒꯤ ꯋꯥꯅꯤ ꯃꯇꯥꯡꯁꯤꯗ ꯑꯉꯧꯇꯣꯟꯗꯒꯤ ꯈꯟꯖꯅꯤꯡꯉꯤꯁꯤ ꯑꯦꯁ ꯀꯃꯟ ꯃꯦꯟ ꯏꯆꯝ ꯆꯝꯕ ꯄ꯭ꯔꯖꯥ ꯑꯃꯅ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯌꯣꯟꯕꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯣꯗꯁ ꯑꯣꯄꯔꯦꯟꯗꯤꯗ ꯃꯥꯒꯤ ꯗꯤꯖꯥꯏꯟ ꯀꯗꯔ ꯐꯗꯔ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯍꯦꯛ ꯏꯍꯥꯟ ꯍꯥꯟꯕꯗ ꯁꯤꯝꯄꯜ ꯅꯣꯂꯦꯖ ꯈꯔꯗꯁꯨ ꯑꯣꯏꯕ ꯐꯪꯕ ꯉꯝꯅꯅꯕ ꯀꯃꯥꯏꯅ ꯇꯧꯔꯒꯗꯤ ꯁꯨꯃꯥꯏꯅ ꯌꯦꯡꯕꯤꯌꯨ ꯁꯤꯁꯤ ꯇꯧꯔꯒꯗꯤ ꯍꯥꯏꯕꯅꯆꯤꯡꯕꯗꯣ ꯑꯉꯧꯇꯣꯟꯗ ꯂꯩꯔꯤꯕ ꯅꯣꯂꯦꯖꯇꯣ ꯈꯤꯇꯪ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯆꯥ ꯃꯅꯥꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯆꯥ ꯃꯅꯥꯒꯤ ꯃꯣꯏ ꯂꯩꯔꯤꯁꯦ ꯁꯤ ꯑꯣꯔꯤꯖꯤꯅꯦꯜ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯊꯥꯔꯤꯕ ꯅꯝꯕꯔ ꯍꯥꯏꯇꯥꯔꯦ ꯁꯤ ꯊꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ
ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯁꯥꯔꯝꯕꯅꯤꯀꯣ ꯍꯥꯏꯕꯤꯌꯨ ꯑꯃꯨꯛꯇꯪ ꯁꯥꯔꯝꯃꯤ ꯃꯣꯏꯒꯤ ꯉꯁꯥꯏꯒꯤ ꯂꯥꯏꯁꯦꯟꯁ ꯅꯝꯕꯔ ꯌꯥꯎꯗꯕ ꯍꯥꯏꯇꯥꯔꯦ ꯂꯥꯏꯁꯦꯟꯁ ꯅꯝꯕꯔ ꯌꯥꯎꯗꯕ ꯄꯣꯠꯁꯦ ꯉꯁꯥꯏꯒꯤ ꯄ꯭ꯔꯖꯥ ꯑꯃꯅꯗꯤ ꯉꯁꯥꯏꯒꯤ ꯑꯊꯨ ꯑꯀꯥꯏꯒꯤ ꯍꯥꯏꯇꯥꯔꯦ ꯑꯊꯨ ꯑꯀꯥꯏꯒꯤ ꯂꯩꯔꯛꯄ ꯃꯇꯝꯗꯗꯤ ꯃꯣꯏ ꯑꯗꯨ ꯌꯦꯡꯉꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯆꯤꯟꯖꯥꯛꯁꯦ ꯆꯥꯕ ꯃꯇꯝꯗ ꯍꯛꯆꯥꯡ ꯁꯣꯛꯀꯗ꯭ꯔꯥ ꯁꯣꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀꯥꯡꯕꯨ ꯈꯔ ꯂꯩꯖꯔꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯆꯤꯟꯖꯥꯛꯇ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯣꯏꯖꯟ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯗꯕ꯭ꯔꯥ ꯊꯤꯒꯠꯂꯒ ꯍꯛꯆꯥꯡꯒꯤꯗꯃꯛꯇ ꯈꯟꯖꯕ ꯀꯥꯡꯕꯨ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯗꯔꯀꯥꯔ ꯑꯣꯏꯔꯤꯁꯦ ꯄꯣꯠꯇꯨꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯦꯟꯁ ꯅꯝꯕꯔ ꯍꯥꯏꯇꯥꯔꯦ ꯃꯥꯁꯦ ꯂꯥꯏꯁꯦꯟꯁ ꯐꯪꯉꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯒ꯭ꯔꯥꯝ ꯐꯥꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯁꯦ ꯑꯦꯛꯁꯄꯤꯌꯥꯔ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯑꯗꯩ ꯃꯥꯅ ꯁꯤꯗ ꯊꯥꯔꯝꯃꯤꯕ ꯂꯦꯕꯦꯜꯅꯆꯤꯡꯕ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯊꯥꯔꯝꯃꯤꯕꯁꯦ ꯁꯤ ꯃꯈꯥꯗ ꯈꯣꯛꯇꯣꯛꯑꯒ ꯑꯃꯨꯛ ꯊꯥꯈ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕꯁꯦ ꯊꯤꯖꯤꯟꯕ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯏꯂꯥꯏ ꯂꯥꯏꯅ ꯈꯪꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯥ ꯃꯅꯥꯗꯁꯨ ꯍꯥꯏꯇꯥꯔꯦ ꯆꯥ ꯃꯅꯥꯗꯁꯨ ꯑꯩꯈꯣꯏꯅ ꯍꯦꯛ ꯍꯩꯗꯣꯛꯄ ꯃꯇꯝꯗ ꯍꯥꯟꯅ ꯁꯤꯖꯤꯟꯅꯈꯤꯕ ꯉꯁꯥꯏ ꯀꯪꯉꯒ ꯑꯃꯨꯛ ꯍꯥꯞꯆꯤꯟꯕ ꯍꯥꯏꯇꯥꯔꯦ ꯃꯗꯨꯒꯤ ꯉꯁꯥꯏ ꯃꯅꯝꯗꯁꯨ ꯑꯗꯒꯤ ꯉꯁꯥꯏ ꯃꯥꯒꯤ ꯂꯨꯝꯕ ꯃꯍꯥꯎꯗꯨꯁꯨ ꯑꯗꯨꯝ ꯈꯦꯠꯅꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗ ꯁꯤꯒꯨꯝꯕ ꯄꯣꯠꯇꯤ ꯃꯥꯟꯅꯅ ꯎꯕ ꯄꯣꯠꯇꯤ ꯃꯥꯟꯅꯅ ꯑꯗꯨꯝ ꯎꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯃꯥꯒꯤ ꯃꯍꯥꯎꯗ ꯑꯗꯒꯤ ꯃꯥꯒꯤ ꯃꯅꯝꯗ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕ ꯈꯦꯠꯅꯕ ꯀꯌꯥ ꯑꯃ ꯂꯩꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯀꯨꯞꯊꯅ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯀꯃꯟ ꯃꯦꯟ ꯑꯃꯅ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯂꯥꯏꯅꯗꯤ ꯈꯪꯕꯗꯤ ꯋꯥꯒꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ ꯉꯁꯥꯏꯒꯤ ꯄꯥꯕ ꯊꯣꯛꯑꯕ ꯀꯥꯡꯕꯨꯁꯤꯗ ꯍꯥꯏꯇꯥꯔꯦ ꯃꯁꯥꯒꯤ ꯂꯦꯕꯦꯜꯁꯤꯗ ꯊꯥꯔꯤꯕ ꯅꯤꯡꯊꯤꯅ ꯄꯥꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯇꯥꯔꯦ KCM ꯏꯞꯁꯥꯗꯒꯤ ꯊꯝꯖꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯤꯃꯦꯟꯇꯁꯨ ꯌꯥꯝ ꯐꯖꯅ ꯂꯧꯊꯣꯛꯑꯒ ꯐꯖꯅ ꯇꯥꯏꯅꯕ ꯒ꯭ꯔꯨꯞ ꯈꯔꯁꯨ ꯂꯩꯕ ꯄꯥꯎ ꯑꯃ ꯇꯥꯔꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯏꯚ꯭ꯔꯤꯗꯦꯁꯤ ꯌꯦꯡꯕꯗꯗꯤ ꯀꯔꯤꯝꯇ ꯑꯁꯣꯏꯕꯗꯤ ꯃꯥꯟꯗꯦ ꯀꯩꯅꯣ ꯑꯃꯨꯛꯇꯪ ꯀꯗꯥꯏꯗꯅꯣ ꯃꯁꯤ ꯐꯥꯔꯛꯏꯁꯦ ꯃꯁꯤꯁꯦ ꯑꯩꯈꯣꯏꯅ ꯐꯥꯖꯔꯤꯁꯦ ꯌꯦꯡꯕꯗꯗꯤ ꯑꯩꯈꯣꯏꯅ ꯀꯃꯟ ꯃꯦꯟ ꯑꯃ ꯑꯣꯏꯅ ꯀꯔꯤꯝꯇ ꯑꯩꯈꯣꯏ ꯁꯤꯗ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯃꯣꯏꯅ ꯕ꯭ꯂꯦꯗꯀꯨꯝꯕꯅ ꯍꯥꯏꯇꯥꯔꯦ ꯕ꯭ꯂꯦꯗꯀꯨꯝꯕꯁꯤꯅ ꯂꯦꯟꯊꯠꯈꯤꯕ ꯍꯥꯏꯇꯥꯔꯦ ꯂꯦꯟꯊꯠꯈꯤꯕꯒꯤ ꯄꯤꯛꯅ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯁꯤꯁꯨ ꯐꯖꯅ ꯌꯦꯡꯁꯤꯟꯗ꯭ꯔꯗꯤ ꯈꯪꯉꯣꯏ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏ ꯕ꯭ꯂꯦꯗꯀꯨꯝꯕꯁꯤꯅ ꯂꯦꯟꯊꯠꯈ꯭ꯔꯒ ꯂꯧꯊꯣꯛꯈꯤꯕꯒꯤ ꯃꯑꯣꯡ ꯑꯃ ꯑꯩꯈꯣꯏꯅ ꯁꯤꯗ ꯎꯔꯤꯁꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯄꯣꯠꯁꯦ ꯑꯇꯣꯞꯄ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯇꯣꯞꯄ ꯄꯣꯠꯇꯗꯤ ꯁꯨꯃꯥꯏꯅ ꯂꯧꯊꯣꯛꯑꯦꯕ ꯑꯗꯨꯕꯨ ꯀꯩꯁꯨ ꯅꯠꯇꯕ ꯄꯣꯠꯁꯛ ꯑꯃꯗ ꯁꯨꯃꯥꯏꯅ ꯃꯔꯝ ꯇꯥꯔꯒ ꯅꯞꯐꯝꯕ ꯍꯥꯏꯕꯁꯦ ꯃꯁꯤꯁꯤꯅ ꯇꯥꯛꯄꯗꯤ ꯄꯣꯠꯁꯦ ꯉꯁꯥꯏꯒꯤ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕ ꯒ꯭ꯔꯥꯝꯁꯤꯡ ꯂꯧꯊꯣꯛꯈ꯭ꯔꯦ ꯅꯠꯇ꯭ꯔꯒ ꯄꯣꯠꯌꯥꯟ ꯌꯥꯟꯁꯤꯟꯈꯤꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯗ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯇꯧꯔ ꯌꯥꯝ ꯈꯪꯖꯔꯤꯁꯤ ꯕꯣꯔꯕꯣꯟ ꯕ꯭ꯂꯤꯁ ꯌꯦꯡꯕꯗ ꯑꯩꯈꯣꯏ ꯑꯦꯗꯀ ꯇꯧꯕꯗꯁꯨ ꯌꯥꯝꯅ ꯐꯖꯕ ꯑꯩꯈꯣꯏ ꯐꯣꯔꯦꯅꯔꯅꯒ ꯇꯧꯋꯤ ꯑꯗꯣ ꯁꯤ ꯌꯦꯡꯕꯗꯁꯨ ꯀꯩꯝꯇ ꯈꯪꯕ ꯉꯝꯗꯦ ꯁꯤꯒꯤꯁꯤꯅ ꯀꯃꯥꯏꯅ ꯐꯔꯛꯏ ꯕꯣꯔꯕꯣꯟꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯦ ꯕꯤꯁꯀꯤꯠꯀꯁꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯕ ꯃꯇꯝꯗ ꯃꯣꯏꯁꯦ ꯃꯐꯝꯁꯤꯗ ꯁꯥꯕꯗ ꯁꯤ ꯂꯩꯔꯝꯃꯦ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯂꯦꯕꯦꯜꯁꯦ ꯃꯥꯒꯤ ꯄꯩꯁꯥ ꯅꯠꯇ꯭ꯔꯒ ꯑꯦꯛꯁꯄꯤꯌꯥꯔ ꯑꯣꯏꯕ ꯗꯦꯠꯅꯆꯤꯡꯕ ꯊꯥꯗꯦꯕ ꯑꯗꯨꯒ ꯃꯥꯒ ꯍꯦꯛ ꯊꯪꯅꯅ ꯂꯩꯔꯝꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯤꯁꯦ ꯁꯤ ꯊꯥꯔ ꯂꯩꯔꯝꯃꯦꯕ ꯀꯝꯄꯅꯤ ꯑꯃꯅ ꯅꯠꯇ꯭ꯔꯒ ꯃꯥꯅ ꯑꯆꯥꯄꯣꯠ ꯑꯃ ꯁꯥꯕ ꯃꯇꯝꯗ ꯆꯦꯛꯁꯤꯟꯅ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏ ꯑꯃꯨꯛꯀ ꯃꯥꯅ ꯆꯈꯥꯏꯔꯒ ꯇꯧꯔꯝꯃꯤꯕꯁꯦ ꯁꯤꯅ ꯇꯥꯛꯄꯗꯤ ꯄꯣꯠꯁꯦ ꯃꯥꯅ ꯁꯥꯔꯒ ꯉꯁꯥꯏꯒꯤ ꯗꯨꯄ꯭ꯂꯤꯀꯦꯠ ꯍꯥꯏꯕꯁꯦ ꯁꯤ ꯈꯪꯅꯕꯒꯤ ꯆꯥꯡ ꯑꯃ ꯍꯥꯏꯇꯥꯔꯦ ꯐꯪꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯖꯩꯁꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯄꯣꯠꯁꯦ ꯃꯥꯒꯤ ꯐꯦꯛꯇꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯒ꯭ꯔꯣꯁꯔꯤꯗꯨ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯗꯨꯀꯥꯟꯗꯨꯗ ꯁꯤ ꯁꯥꯕ ꯌꯥꯕꯒꯤ ꯂꯥꯏꯁꯦꯟꯁ ꯃꯥ ꯄꯥꯏꯔꯝꯗꯦꯕ ꯁꯥꯅꯕꯒꯤ ꯃꯆꯥꯛ ꯃꯊꯨꯝꯁꯨ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯥꯒꯤ ꯑꯦꯛꯁꯄꯤꯌꯥꯔ ꯑꯣꯏꯕ ꯀꯥꯔꯇꯨꯟ ꯃꯌꯥꯝ ꯑꯃ ꯂꯩꯍꯧꯕ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯄꯣꯠꯁꯦ ꯑꯆꯥꯄꯣꯠꯁꯦ ꯑꯇꯣꯞꯄ ꯑꯣꯟꯊꯣꯔꯛꯅꯕ ꯍꯥꯏꯇꯥꯔꯦ ꯂꯩꯍꯧꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕꯗꯤ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯁꯤꯒꯤ ꯁꯤꯜ ꯅꯝꯅꯕꯁꯦ ꯃꯁꯤ ꯃꯥꯒꯤ ꯃꯨꯛꯇꯤ ꯐꯥꯒꯠꯄ ꯉꯝꯃꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯁꯤꯜꯁꯤꯗꯤ ꯃꯥꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯂꯥꯛꯄꯗꯨꯗ ꯃꯥꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯍꯥꯏꯕꯗ ꯃꯣꯏ ꯄꯥꯎꯒꯤꯗꯤ ꯑꯗꯨꯝ ꯐꯥꯎꯅꯈꯤ ꯃꯣꯏ ꯂꯥꯛꯑꯦ ꯈꯣꯠꯂꯦ ꯑꯗꯩ ꯑꯇꯣꯞꯄ ꯈꯪꯅ ꯆꯥꯟꯅꯕ ꯌꯥꯝ ꯐꯥꯎꯅꯔꯒ ꯂꯣꯠꯁꯟꯕꯒꯤ ꯆꯥꯡ ꯑꯃ ꯃꯣꯏꯗ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯐꯪꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯁꯤꯜꯗꯨꯃꯛꯇꯤ ꯑꯩꯈꯣꯏꯅ ꯐꯥꯒꯠꯄꯗꯤ ꯉꯝꯍꯧꯗ꯭ꯔꯦ ꯑꯗꯨꯒ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯃꯐꯝꯁꯤꯗ ꯃꯅꯤꯄꯨꯔꯗ ꯁꯥꯕ ꯑꯆꯥꯄꯣꯠ ꯅꯠꯇꯦ ꯁꯤꯁꯦ ꯑꯗ ꯃꯥꯅ ꯉꯁꯥꯏꯒꯤ ꯁꯥꯕ ꯃꯅꯤꯄꯨꯔꯗ ꯁꯥꯕ ꯅꯠꯇꯕ ꯄꯣꯠꯁꯤꯗ ꯃꯥꯅ ꯃꯅꯤꯄꯨꯔꯗ ꯁꯥꯔꯝꯃꯤꯁꯦ ꯁꯤꯅ ꯇꯥꯛꯄꯗꯤ ꯃꯥ ꯁꯤꯗ ꯑꯁꯥꯕꯅꯤ ꯗꯨꯄ꯭ꯂꯤꯀꯦꯠꯅꯤ ꯍꯥꯏꯕꯁꯦ ꯑꯦꯛꯁꯄꯤꯌꯥꯔ ꯑꯣꯏꯕ ꯄꯣꯠꯅꯤ ꯍꯥꯏꯕꯁꯦ ꯁꯤ ꯃꯌꯥꯝꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕ ꯌꯥꯕ ꯄꯣꯠꯁꯛ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯖꯣꯏ ꯄ꯭ꯔꯁꯥꯗ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯃꯦꯛ ꯏꯟ ꯃꯅꯤꯄꯨꯔꯒꯤ ꯀꯦꯝꯄꯦꯟꯁꯤ ꯌꯥꯝ ꯗꯨꯄ꯭ꯂꯤꯀꯦꯠ ꯑꯣꯏꯕ ꯄꯣꯠꯆꯥꯛ ꯃꯌꯥꯝꯁꯤꯡꯁꯤꯅ ꯍꯧꯗꯣꯛꯄꯒꯤ ꯋꯥꯔꯤꯁꯦ ꯑꯃꯔꯣꯝꯗꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯊꯤꯕꯅꯤ ꯇꯥꯃꯣ ꯃꯇꯥꯡꯁꯤꯗ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯑꯩꯈꯣꯏ ꯁꯤꯅꯦꯃꯥꯗ ꯎꯏ ꯁꯤꯅꯦꯃꯥꯁꯤꯒ ꯎꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯁꯤꯅꯦꯃꯥꯗꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯎꯖꯕ ꯃꯁꯤ ꯃꯅꯤꯄꯨꯔꯗ ꯔꯤꯌꯦꯂꯤꯇꯤ ꯑꯣꯏꯅ ꯊꯣꯛꯑꯕꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯃꯁꯥꯒꯤ ꯌꯨꯝ ꯑꯃꯗ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯑꯣꯜ ꯃꯦꯗ ꯐꯦꯛꯇꯔꯤ ꯑꯃ ꯁꯦꯝꯃꯝꯃꯒ ꯑꯩꯈꯣꯏꯒꯤ ꯗꯨꯄ꯭ꯂꯤꯀꯦꯠ ꯁꯦꯝꯖꯤꯜꯂꯛꯄ ꯄꯣꯠꯌꯥꯟ ꯍꯥꯞꯆꯤꯜꯂꯛꯄ ꯑꯦꯗꯜꯇ꯭ꯔꯦꯇꯦꯠ ꯑꯥꯏꯇꯦꯝ ꯍꯥꯞꯆꯤꯜꯂꯛꯄ ꯇꯦꯝꯄꯔ ꯇꯧꯁꯤꯜꯂꯛꯄ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃꯈꯛ ꯎꯈꯠꯂꯕꯅꯤꯅ ꯇꯁꯦꯡꯅ ꯃꯁꯤ ꯐꯤꯂꯝꯁꯦ ꯌꯥꯝ ꯁꯤꯔꯤꯌꯁ ꯀꯟꯗꯤꯁꯟꯅꯦꯅ ꯑꯩꯈꯣꯏ ꯂꯧꯕ ꯌꯥꯔꯦ ꯑꯗꯨꯕꯨ ꯁꯤꯒꯨꯝꯕ ꯐꯤꯂꯝꯁꯤ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯁꯣꯁꯤꯌꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ CSO ꯃꯌꯥꯝꯅ ꯗ꯭ꯔꯥꯏꯕ ꯇꯧꯕꯗ ꯊꯦꯡꯅꯔꯦ ꯑꯗꯒꯤꯗꯤ ꯅꯣꯡꯃ ꯅꯤꯅꯤ ꯑꯃꯨꯛ ꯐꯨꯗ ꯑꯦꯟ ꯁꯦꯐꯇꯤ ꯑꯣꯐꯤꯁꯥꯔ ꯈꯔꯅ ꯑꯃꯨꯛ ꯗ꯭ꯔꯥꯏꯕꯁꯦ ꯆꯠꯊꯔꯅꯤ ꯑꯗꯩꯗꯤ ꯄꯨꯔꯥ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯅꯤ ꯑꯗꯨ ꯃꯁꯤꯅ ꯏꯟ ꯗ ꯂꯣꯡ ꯔꯟ ꯑꯩꯈꯣꯏ ꯁꯃꯥꯖꯗ ꯑꯩꯈꯣꯏ ꯌꯥꯡꯂꯦꯟ ꯁꯔꯨꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤ ꯑꯃꯒꯤ ꯀꯩꯅꯣꯁꯦ ꯃꯈꯣꯡꯁꯦ ꯆꯤꯈꯥꯏꯕ ꯑꯣꯏꯔꯕꯅꯤꯅ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯦ ꯍꯧꯖꯤꯛ ꯇꯥꯃꯣꯅ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯕꯤꯈ꯭ꯔꯦ ꯊꯧꯕꯥꯡꯂꯣꯏ ꯇꯧꯗ꯭ꯔꯦ ꯊꯕꯛ ꯃꯊꯧ ꯇꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯁꯤ ꯏꯟꯅꯅꯕ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯗꯔꯀꯥꯔ ꯇꯥꯏꯁꯦ ꯑꯩꯈꯣꯏꯁꯤ ꯃꯦꯟꯃꯥꯔꯒ ꯂꯣꯟꯅꯕꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯅꯤ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯑꯃꯅꯤ ꯃꯦꯟꯃꯥꯔꯣꯝꯗꯒꯤ ꯑꯆꯥ ꯑꯊꯛ ꯃꯌꯥꯝ ꯑꯃ ꯄꯨꯁꯤꯜꯂꯛꯏ
ꯑꯗꯒꯤ ꯃꯦꯟꯃꯥꯔꯒꯤ ꯋꯥꯁꯤ ꯉꯥꯛꯇꯪ ꯊꯩꯗꯣꯛꯑ ꯊꯝꯈꯤꯁꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯍꯥꯔꯠ ꯑꯣꯐ ꯗꯤ ꯇꯥꯎꯟꯁꯤꯗ ꯁꯥ ꯀꯛꯈꯨꯝ ꯃꯌꯥꯝ ꯑꯃ ꯂꯩ ꯌꯣꯜꯂꯤ ꯎꯛꯁꯥ ꯌꯣꯜꯂꯤ ꯁꯟꯁꯥ ꯌꯣꯜꯂꯤ ꯍꯥꯃꯦꯡ ꯁꯥ ꯌꯣꯜꯂꯤ ꯃꯌꯥꯝ ꯌꯣꯜꯂꯤ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯉꯥ ꯀꯛꯐꯝ ꯃꯌꯥꯝ ꯑꯃ ꯌꯣꯜꯂꯤ ꯑꯗꯣ ꯁꯥ ꯀꯛꯐꯝ ꯑꯃꯁꯨꯡ ꯉꯥ ꯀꯛꯐꯝ ꯃꯌꯥꯝꯁꯤꯡꯁꯦ ꯉꯥ ꯌꯣꯟꯐꯝꯒꯤꯁꯤ ꯃꯣꯏꯒꯤꯁꯤ ꯔꯨꯜ ꯑꯦꯟ ꯔꯦꯒꯨꯂꯦꯁꯟ ꯑꯃꯅ ꯃꯣꯏꯁꯤ ꯆꯂꯥꯏꯔꯀꯥꯟꯗ ꯃꯣꯏꯁꯤ ꯒꯃꯦꯟꯅ ꯌꯣꯜꯍꯟꯒꯗꯕꯅꯦꯕ ꯏꯁ ꯑꯦꯟ ꯑꯦꯚ꯭ꯔꯤ ꯁꯣꯞ ꯈꯨꯗꯤꯡꯃꯛꯇ ꯃꯣꯏꯁꯤ ꯂꯥꯏꯁꯦꯟꯁ ꯂꯧꯒꯗꯕꯅꯤ ꯑꯗꯨꯒ ꯃꯣꯏꯗ ꯌꯣꯜꯂꯤꯕ ꯄꯣꯠꯁꯦ ꯍꯛꯆꯥꯡ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯑꯐꯕ ꯄꯣꯠꯅꯤ ꯍꯥꯏꯁꯤ ꯁꯤꯜ ꯑꯃ ꯅꯝꯃꯒ ꯃꯗ ꯄꯤꯒꯗꯕꯅꯦꯕ ꯁꯤꯜꯗꯨ ꯀꯅꯥꯅ ꯅꯝꯗꯣꯔꯤ ꯎꯄꯥꯏ ꯂꯩꯇꯦ ꯍꯨꯔꯥꯟꯕꯅ ꯅꯝ ꯇꯥꯕꯅꯤ ꯃꯔꯝꯗꯤ ꯇꯧꯒꯗꯧꯔꯤꯕ ꯅꯝꯒꯗꯧꯔꯤꯕ ꯚꯦꯇꯤꯅꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯇꯨꯗꯤ ꯑꯗꯨꯝ ꯇꯧꯗꯦ ꯃꯣꯏꯗꯤ then adagidi madun hawaidi impal municipal council na pairam kanona corporation na pairam bani hojikti kanana paigre jeng sahaji ni health and family welfare na masi loksang grabani hojikti moina paigra bani moigi tim mamal legeda bani numit khudingi moina satlaga yengada bani sakhum jingsida noina yoliba sasi karai no sel namabra namdiba or moina yondengeda ngasagi posi moida aseng mani afbani phatamne si moida phajana doctor na tori yenghalakanda miyam da pigeda bani adagi number 2 haing wawa inba फटा हाउथी द तोंगे जो खंगदे लोक द तोंगे खंगदे अना बेने जो खंगदे तोंग बरुदा सादु ई ओइना यो तो थमजले तोंजल कांदा मदु कानी का कांदा ngसागी अखोइदी साब फंगदबा हागदरा खरा अखोइदा तंग थुन सानिंग बा हाइतारे को थाव हेक तै हिबा मसु हेक तै युगा कोला साबा हेनोम यावे अदुगी हाइनरी ब पांगु दुनदी मदु हक्सांग करी ओन गदगी येंगो कनो तोरे न तिन गे लेना अम नारे या सखाव स्वाइ तोना ओक्ते याव लेना तिन दुना तोरग लेंग लेरे ये अम तोरेना सुबह प्रॉब्लम मयाम लाय हेल द हेजिंग द याम थाथिना खोगी तुना तुना सुंगाय ब सिनिगाय ब पोट मयाम लाय देन सुमाइ तोना अतै दम योसे सुजाम कनरोम दगी म्यांमार रोम दगी सांग पोसिंग से अखोगी तशेंग नमकिदी मणिपुर गमेना और नतरन इंडिया गमेना मोइदी पुसले सा थकिंजी साबिया यादे से टेस्ट तोगदमनि टेस्ट तोरकांदा मोइ खुथांगदा मसिदी यारो पोनी यादा पोनी दो टेस्ट तोरकांदा पुसलगदबनेबा मधु तौदबिनी हेता हुजिकती दाग लाउना बोरा हफ्सलानी गायदा ngसागी मैजिक तता मैजिक तनी खंगदे और नतरन तता सोमोदने खंगदे हफ्सलागा इंट्री मैम जिदा करे पुलिसिंग जिदा पुलिस लग तबरिस कैनो पोरेदु कैनो येंगनी लिसम पायरनी ओ लोपा लिसिंगमा पोरे पोतुगिनी को ngसाई पोतुदा करी यावरी मसन करी यावरी सुमिब्रा येंग पोते मोइने येंगिदी पोर कयाम पोरे कयाम लोब यागे दने पुलिस तौरिसिंगे अरगी येंगनी कस्टम कैदवी येंगदे मोइ पैसा क्या फिम तोपदो गेट लेरंगबनी लुपा असुन थादरंगबनी अदुगो तौरकांदा इम्फाल यावरे इम्फाल द चेक तो वे लेते इहो होरे सिगी लंबीसे अखोम तो येंगसे ngasi dagina sahi tare nipan ki mangda ai isamoksu yauna campaign ama tawi campaign tawsi manipur da food analysis am da happy you oina khoya kana campaign tawi campaign ja pong campaign de nate mari lena ba official sing da dagidi pausi sing da hapaga masigi kana ba dum khangal kan da khoina masi thamna ya kan hone basi masi na goi lerim leiting da di khoina food khoida food sinjak ta pojan tawre hai potse pojan tawre hai potse khoi sida haibangam di mayam nang sai habiri pojan tawre haidu logi mingri ya pontebo mayam na khudam moina si phare na civil society mo be pa habi wane ba ngasai mi ma thadu ega ina haidu thadu idu police tharo kodi oira moe ba ngasai kotuna magon da palbe kano gi magi act gi matung ina bail prepo on ba yae ba adu ne khoina haidi ngasai gi live potu wild sangi da pot amana lerkan da adu gi ngasai gi nakai sem pot ama fine lakan da di posi pungsai sar khoi wane ba lai ngasagi food analysis hape akhui dadi hana leramde adu mapana tharame mapana tharkanda sengmani sengdabani nawai asa thawda azmol yali yandena ma tonona mida madu manipur sida akhui survive tawngam deba hojik nagaland su leite manipur tangimni abu manipur gi leire hoji sam song leire ga kari tawge sinida hojik leire ma hapai se sahi mari manga sure ma thabak tawrise mana magi famdudi hapa kanda magi masak mayam sangeba ngasagi kaithel da yoliba market da yoliba asa athak sinji puraga kanarom no khomaga lenga gangum no khoma kanda mangon sample to test to hondoi ne test to kanda sima ya de habdo lenga nga to kan thingdoi ne ba adi potu kai dorogation da kai sargation da lupa crore mayam sang na sida akhoi no likha kane na akhoi jak testing to na bagi no likha kane na tawre mure da ma thorang to leiri asum thorang to leiri ngai da khoi dum sibta bane ba aduna manipur government na masak ti adum akhoi zero konbida sum lei ni haiba si di sum leiba aduga madagi function du tawda banina akhoi dadi pura kire ba khoi hingba kire ba adu akhoi manipur masa sinchi pange na tawribra or na complain tawbagi haina be si kya leite en tawribra nataga naige yawn naige na khalab jala sinda
ꯑꯁꯤꯗ ꯂꯩꯉꯥꯛꯁꯨ ꯌꯥꯎꯕ꯭ꯔꯥ ꯄꯨꯂꯤꯁꯁꯨ ꯌꯥꯎꯕ꯭ꯔꯥ ꯍꯦꯜꯊ ꯑꯦꯟ ꯐꯦꯃꯤꯂꯤ ꯋꯦꯜꯐꯤꯌꯔ ꯗꯤꯄꯥꯔꯠꯃꯦꯟ ꯀꯥꯡꯕꯨꯁꯨ ꯌꯥꯎꯕ꯭ꯔꯥ ꯁꯤꯅꯤ ꯑꯩꯈꯣꯏ ꯍꯥꯏꯁꯦ ꯃꯗꯨꯗꯤ ꯌꯥꯔꯣꯏ ꯁꯣꯁꯤꯌꯦꯜ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯁꯦ ꯃꯁꯤꯅ ꯑꯩꯈꯣꯏ ꯄꯨꯛꯆꯦꯜ ꯇꯤꯡꯅ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯊꯕꯛ ꯇꯧꯒꯦ ꯌꯥꯝ ꯇꯧꯔꯒꯗꯤ ꯑꯩꯒ ꯁꯖꯦꯁꯟ ꯇꯧꯖꯒꯦꯕꯀꯣ ꯃꯣꯏꯅ ꯃꯥꯡ ꯊꯥꯔ ꯊꯕꯛ ꯇꯧꯕꯗꯤ ꯌꯥꯔꯣꯏ ꯃꯣꯏꯅ ꯂꯣ ꯈꯨꯠꯇ ꯄꯥꯏꯔ ꯊꯕꯛ ꯇꯧꯕꯗꯤ ꯌꯥꯔꯣꯏ ꯑꯗ ꯃꯣꯏꯗꯤ ꯂꯣꯕꯨ ꯉꯥꯛ ꯁꯦꯟꯕ ꯑꯣꯏꯅ ꯉꯁꯥꯏꯒꯤ ꯐꯨꯗ ꯑꯦꯅꯥꯂꯤꯁꯤꯡꯁꯦ ꯐꯖꯅ ꯃꯣꯏꯒ ꯀooperation ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯐꯒꯠꯅꯔꯒ ꯃꯣꯏ ꯄꯨꯔꯒ ꯆꯦꯛ ꯇꯧꯕꯤꯌꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯊꯣꯡ ꯍꯥꯡꯅꯣꯗꯣ ꯑꯩꯈꯣꯏ ꯍꯥꯡꯗꯕ ꯌꯥꯔꯔꯣꯏꯕ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯗꯣꯏꯅꯤꯀꯣ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯁꯦ ꯁꯤ ꯇꯧꯕꯤꯌꯨ ꯍꯥꯏꯗꯣꯏꯅꯦꯕ ꯁꯤ ꯇꯧꯕꯤꯌꯨ ꯍꯥꯏꯗꯣꯏꯅꯦꯕ ꯇꯧꯍꯟꯒꯗꯣꯏꯗꯤ ꯑꯩꯈꯣꯏꯅ ꯅꯠꯇꯕ ꯑꯩꯈꯣꯏꯅ ꯂꯝꯇꯥꯛ ꯑꯩꯈꯣꯏꯅ ꯃꯣꯏ ꯂꯝꯖꯤꯡꯕꯤꯕ ꯑꯗꯨꯒ ꯃꯣꯏ ꯊꯕꯛꯇꯨ ꯅꯝꯅ ꯇꯧꯍꯟꯁꯦꯕ ꯅꯝꯅ ꯇꯧꯍꯟꯁꯤ ꯃꯈꯣꯏꯗ ꯄꯥꯏꯔꯁꯤꯡꯁꯤ ꯁꯤꯗ ꯂꯩꯔꯕꯅꯤꯅꯦ ꯑꯩꯈꯣꯏꯒ ꯂꯣꯏꯅ ꯆꯠꯁꯤ ꯂꯥꯎꯅꯦꯅ ꯆꯠꯂ ꯄꯨꯔꯒ ꯇꯧꯍꯧꯕꯤꯌꯣꯕ ꯃꯗꯨ ꯇꯧꯕ ꯌꯥꯗ꯭ꯔꯒꯗꯤ ꯀꯔꯤꯅꯣ ꯑꯩꯅ ꯍꯥꯏꯖꯒꯗꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯈꯨꯟꯅꯥꯏꯒꯤ ꯑꯃ ꯂꯩꯗꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛ ꯍꯥꯏꯕꯗꯣ ꯑꯗꯨꯗ ꯂꯥꯛꯄꯤꯔꯣ ꯁꯤꯅꯤ ꯑꯩ ꯍꯥꯏꯖꯔꯤꯁꯦ ꯌꯥꯝ ꯐꯖꯩ ꯇꯥꯃꯣ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯕꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯊꯧꯕ ꯃꯅꯤꯄꯨꯔꯗꯗꯤ ꯍꯧꯖꯤꯛ ꯋꯦꯠ ꯑꯦꯟ ꯃꯦꯖꯔꯁ ꯗꯤꯄꯥꯔꯠꯃꯦꯟ ꯂꯩ ꯑꯗꯨꯕꯨ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯑꯔꯨꯝ ꯑꯌꯥꯡꯕꯒꯤ ꯁꯤ ꯆꯦꯛꯁꯤꯟꯅ ꯌꯦꯡꯕ ꯑꯝꯇ ꯂꯩꯇꯦ ꯉꯁꯤꯐꯥꯎ ꯐꯥꯕ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯄꯥꯅꯤꯁꯃꯦꯟ ꯄꯤꯕ ꯂꯩꯇ꯭ꯔꯤ ꯗꯤꯄꯥꯔꯠꯃꯦꯟ ꯈꯨꯗꯤꯡꯃꯛ ꯁ꯭ꯂꯣꯇꯔ ꯍꯥꯎꯁ ꯍꯥꯏꯅ ꯂꯩꯒꯗꯕꯅꯤ ꯂꯩꯇꯦ ꯑꯗꯒꯤ ꯁꯔꯇꯤꯐꯥꯏ ꯇꯧꯗꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯃꯌꯦꯛ ꯆꯥꯡ ꯁꯦꯡꯅ ꯇꯥꯛꯄꯤꯒꯦ ꯑꯗꯒꯤ ꯑꯃꯨꯛ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯦ ꯑꯦꯄꯥꯔꯠ ꯐ꯭ꯔꯣꯝ ꯏꯁꯥꯒꯤ ꯑꯆꯧ ꯑꯆꯧꯕ ꯊꯧꯗꯥꯡ ꯃꯌꯥꯝꯗꯨꯒꯤ ꯈꯤꯇꯪ ꯀꯥꯏꯊꯣꯔꯛꯀꯥꯟꯗ ꯁꯣꯝꯗ ꯑꯃꯨꯛ ꯂꯥꯛꯏꯕꯅꯤ ꯑꯗꯣ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯨ ꯑꯥꯏꯟꯕꯨ ꯈꯨꯠꯇ ꯄꯥꯏꯗꯅ ꯃꯣꯔꯦꯜ ꯄꯣꯂꯤꯁꯤꯡꯒꯤ ꯑꯣꯏꯅ ꯊꯕꯛ ꯇꯧꯕꯗꯤ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯇꯥꯃꯣꯅ ꯍꯥꯏꯕꯤꯈꯤꯕꯗꯧꯅ ꯑꯩꯈꯣꯏꯒꯤ ꯀꯔꯇꯦꯟ ꯔꯦꯖꯔꯒꯤ ꯃꯑꯣꯡꯗ ꯉꯁꯥꯏꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯦ ꯃꯤꯠ ꯃꯥꯏ ꯁꯤꯡꯍꯜꯂꯒ ꯇꯧꯕ ꯌꯥꯕ ꯃꯌꯥꯝꯁꯦ ꯑꯗꯣ ꯃꯇꯥꯡꯁꯤ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯕꯤꯍꯥꯔꯗꯒ ꯇ꯭ꯔꯦꯟꯗꯒ ꯃꯤ ꯁꯤꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯃꯣꯔꯦꯜ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯒ ꯂꯧꯔꯒ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇꯔ ꯐꯝꯗꯒꯤ ꯍꯦꯛꯇ ꯇꯣꯛꯄ ꯑꯗꯒꯤ ꯏꯁꯤꯡ ꯊꯛꯎꯕꯗꯒꯤ ꯏꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯐꯠꯂꯝꯗꯕꯗꯒꯤ ꯃꯤ ꯁꯤꯕꯒ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯔꯤꯖꯥꯏꯟ ꯍꯦꯛꯇ ꯇꯧꯕ ꯃꯅꯤꯄꯨꯔꯗ ꯁꯣꯐꯥꯎ ꯃꯁꯤꯒꯨꯝꯕꯒꯤ ꯄꯨꯋꯥꯔꯤ ꯃꯁꯤꯒꯤ ꯏꯇꯤꯍꯥꯁ ꯃꯁꯤꯒꯨꯝꯕ ꯏꯟꯁꯤꯗꯦꯟꯁꯤꯡ ꯉꯁꯤꯐꯥꯎ ꯁꯨꯡꯊꯦꯡ ꯊꯦꯡꯅꯗꯦ ꯑꯗꯨꯝꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯁꯨ ꯄꯨꯂꯤꯁꯅ ꯃꯤ ꯑꯃ ꯍꯥꯠꯂꯀꯥꯟꯗ ꯑꯩꯈꯣꯏ ꯑꯣꯔꯗꯔ ꯇꯧꯔꯤꯕ ꯅꯨꯄꯥꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯆꯩꯔꯥꯛ ꯄꯤꯗꯕ ꯑꯗꯨ ꯀꯥꯞꯄꯤꯕ ꯁꯤꯐꯥꯏ ꯃꯆꯥꯗꯨꯗꯤ ꯍꯦꯛꯇ ꯐꯥꯖꯤꯟꯕꯤꯕ ꯁꯁꯄꯦꯟ ꯇꯧꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃꯈꯛ ꯆꯠꯅꯕꯤ ꯑꯃꯈꯛ ꯃꯅꯤꯄꯨꯔꯗ ꯎꯕ ꯐꯪꯉꯤ ꯑꯗꯨꯅꯗꯤ ꯍꯧꯖꯤꯛ CSO ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯤꯕꯁꯤ ꯑꯩꯈꯣꯏꯗꯁꯨ ꯀꯟꯁꯔꯟ ꯃꯤꯅꯤꯁꯇꯔ ꯅꯈꯣꯏꯁꯨ ꯐꯝ ꯊꯥꯗꯣꯛꯑꯣ ꯇꯣꯛꯑꯣ ꯌꯥꯔꯦ ꯃꯤꯅꯤꯁꯇꯔ ꯈꯛ ꯄꯥꯝꯕꯅꯨ ꯍꯥꯏꯕꯒꯤ ꯏꯍꯧ ꯑꯃꯈꯛ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯩꯈꯣꯏꯒꯤ ꯍꯦꯜꯊꯇꯨꯒꯁꯦ ꯂꯧꯊꯣꯛꯄꯒꯤ ꯈꯣꯡꯖꯪꯒꯁꯤ ꯌꯥꯝ ꯇꯉꯥꯏ ꯐꯗꯕ ꯑꯃ ꯂꯥꯛꯑꯕ ꯃꯁꯤ ꯀꯩꯅꯣꯅꯤ ꯉꯁꯤ ꯐꯥꯎꯗ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯃꯣꯔꯦꯜ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯔꯒ ꯐꯝ ꯊꯥꯗꯣꯛꯈ꯭ꯔꯦ ꯀꯥ ꯍꯥꯏꯕꯁꯦ ꯑꯩ ꯑꯃꯨꯛ ꯊꯣꯛꯇ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯗꯤ ꯈꯟꯖꯩ ꯑꯃꯨꯛ ꯐꯥꯎꯕ ꯂꯩꯇ꯭ꯔꯤꯕ꯭ꯔꯥꯅ ꯈꯜꯂꯤ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯚꯣꯠ ꯀꯥꯔꯛꯑꯒ ꯃꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯛꯏꯕ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯁꯦ ꯃꯣꯏꯁꯦ ꯄꯩꯁꯥ ꯌꯥꯝ ꯆꯪꯅ ꯚꯣꯠ ꯀꯥꯏꯌꯦꯕ ꯄꯩꯁꯥ ꯌꯥꯝ ꯆꯪꯅ ꯚꯣꯠ ꯀꯥꯏ ꯑꯗꯨꯒ ꯃꯣꯏꯗ ꯃꯁꯥꯗ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯄ꯭ꯔꯤꯟꯁꯤꯄꯜꯁ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯐꯣꯔꯝ ꯑꯣꯐ ꯒꯕꯔꯟꯃꯦꯟꯠ ꯑꯃꯗ ꯑꯩꯁꯤ ꯃꯌꯥꯝꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯞꯅꯤ ꯀꯥꯏ ꯍꯥꯏꯕꯁꯤ ꯈꯟꯕ ꯉꯝꯗꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯈꯪꯗꯕ ꯑꯗꯨꯅ ꯑꯗꯨꯒꯤ ꯕꯦꯁꯤꯛ ꯐꯥꯎꯟꯗꯦꯁꯟꯁꯤ ꯌꯥꯎꯗꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯃ ꯑꯣꯏꯅ ꯊꯣꯛꯂꯛꯄꯅꯤꯅ ꯑꯗꯨꯒꯨꯝꯕ ꯃꯤꯗꯨꯅ ꯃꯣꯏꯗ ꯀꯔꯤꯝ ꯎꯕꯖꯥꯠ ꯅꯠꯇꯦ ꯁꯦꯟꯁ ꯑꯣꯐ ꯅꯦꯁꯅꯦꯂꯤꯖꯝ ꯅꯦꯁꯅꯦꯂꯤꯖꯝ ꯀꯥꯏꯗꯨꯗꯤ ꯌꯥꯝ ꯂꯥꯞꯈ꯭ꯔꯦ ꯑꯗꯨꯗꯤ ꯄꯨꯔꯥ ꯇꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯃꯣꯏꯅ ꯍꯧꯖꯤꯛ ꯎꯔꯤꯁꯤ ꯒꯕꯔꯟꯃꯦꯟꯠꯁꯦ ꯀꯝꯄꯅꯤ ꯑꯃꯅꯤ ꯃꯌꯥꯝꯒꯤ ꯃꯤꯍꯨꯠꯅꯦꯗꯤ ꯍꯥꯏꯔꯒ ꯀꯝꯄꯅꯤ ꯑꯃ ꯑꯣꯏꯅ ꯑꯦꯛ ꯇꯧꯕꯅꯦꯕ ꯍꯧꯖꯤꯛ ꯂꯩꯅꯔꯤꯕꯁꯤꯡꯁꯤ ꯃꯣꯏꯒꯤ ꯃꯥꯒꯤ ꯄ꯭ꯔꯣꯐꯤꯠ ꯑꯗꯨꯒ ꯃꯥꯅ ꯌꯦꯡꯉꯤꯁꯤ ꯀꯩꯅꯣ ꯃꯊꯪꯒꯤ ꯏꯂꯦꯛꯁꯟꯒꯤ ꯇꯥꯝꯗ ꯀꯥꯅꯅꯕꯒꯤ ꯑꯩ ꯀꯔꯤ ꯂꯥꯡꯖꯜꯍꯧꯒꯗꯒꯦ ꯁꯤꯗꯩꯗ ꯍꯦꯗꯦꯛ ꯑꯣꯏꯔꯒ ꯂꯩꯕꯅꯦ ꯑꯗꯨꯅ ꯃꯣꯏꯗ ꯃꯣꯔꯦꯜ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯔꯒ ꯑꯩ ꯔꯤꯖꯥꯏꯟ ꯇꯧꯔꯦ ꯀꯥꯏ ꯍꯥꯏꯕꯁꯤꯗꯤ ꯑꯩ ꯁꯨꯡꯇꯧ ꯇꯧꯔꯛꯀꯗꯧ ꯃꯥꯟꯗꯦ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯃꯑꯣꯡꯁꯤꯗꯗꯤ ꯁꯨꯡꯇꯧ ꯇꯧꯔꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯈꯣꯏꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯅ CSO ꯃꯌꯥꯝꯅ ꯂꯥꯎꯔꯤꯁꯤ ꯑꯩꯈꯣꯏꯁꯤ ꯁꯨꯡꯂꯩ ꯂꯩꯐꯝ ꯊꯣꯛꯇꯕꯅꯦꯕ ꯁꯤꯒꯨꯝꯕ ꯃꯐꯝ ꯑꯃꯗ ꯑꯩꯈꯣꯏꯁꯤ ꯌꯥꯝ ꯍꯦꯟꯅ ꯂꯩꯐꯝ ꯊꯣꯛꯇꯕꯅꯦꯕ ꯖꯁ ꯑꯣꯄꯣꯖꯤꯁꯟꯅ ꯇꯧꯒꯗꯕ ꯔꯣꯜꯗꯨ ꯑꯣꯄꯣꯖꯤꯁꯟꯁꯨ ꯃꯊꯧ ꯇꯧꯗꯕ ꯔꯨꯂꯤꯡꯁꯨ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯗꯕ ꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝ ꯑꯗꯨ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯑꯦꯖꯦꯟꯁꯤꯁ ꯃꯌꯥꯝꯁꯤꯅꯁꯨ ꯃꯊꯧ ꯇꯧꯗꯕ ꯑꯗꯨꯅ ꯑꯗꯨ ꯃꯌꯥꯝꯗꯣ ꯇꯧꯔꯛꯇꯕꯅꯤꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯊꯕꯛ ꯈꯔ ꯇꯧꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯤꯌꯥꯝꯁꯤ ꯀꯟꯅꯅꯕ ꯍꯣꯠꯅꯗꯕꯗꯤ ꯌꯥꯗꯕꯅꯤꯅ CSO ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯊꯣꯛꯆꯔꯛꯏꯅꯦꯕ ꯑꯗꯣ CSO ꯃꯌꯥꯝꯗ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯗ ꯇꯧꯒꯗꯕ ꯏꯁꯨꯁ ꯃꯌꯥꯝꯁꯦ ꯏꯁꯨꯁꯤꯅ ꯅꯟ ꯁꯤꯗꯣꯔꯦ ꯁꯤꯒꯤ ꯄꯣꯠꯁꯤ ꯒꯕꯔꯟꯃꯦꯟꯠꯀꯤ ꯀꯩꯅꯣꯁꯤꯡꯁꯤꯅ ꯃꯊꯧ ꯐꯖꯅ ꯄꯥꯡꯊꯣꯛꯄꯤꯔꯒꯗꯤ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯁꯨ ꯌꯥꯕ ꯄꯣꯠ ꯉꯥꯛꯇꯅꯦ ꯑꯗꯨꯅ ꯃꯣꯏꯅ ꯃꯣꯔꯦꯜ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯕꯒꯤ ꯋꯥꯐꯝꯁꯤꯗꯤ ꯂꯥꯞꯅ ꯊꯝꯈ꯭ꯔꯒ ꯃꯈꯣꯏꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯊꯣꯛꯑꯦ ꯃꯌꯥꯝ ꯍꯧꯔꯦ ꯃꯣꯏꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯈꯣꯜꯂꯥꯎ ꯃꯌꯥꯝ ꯑꯃ ꯂꯥꯎꯗꯅ ꯃꯣꯏꯗ ꯑꯩꯈꯣꯏ ꯍꯥꯏꯔꯅꯤ ꯈꯪꯍꯜꯂꯅꯤ ꯃꯁꯤꯗꯩꯁꯤꯗ ꯃꯣꯏꯅ ꯊꯕꯛꯁꯦ ꯑꯣꯟꯊꯣꯛꯇꯕꯒꯤ ꯃꯔꯝꯁꯦ ꯑꯩꯈꯣꯏ ꯊꯤꯗꯣꯛꯄ ꯑꯃ ꯆꯪꯉꯦ ꯃꯣꯏꯒ ꯃꯔꯤ ꯂꯩꯅꯔꯤꯕ ꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯆꯤꯡꯊꯣꯛꯑꯒ ꯃꯌꯥꯝ ꯃꯥꯡꯗ ꯄꯨꯊꯣꯛꯄ ꯉꯝꯅꯅꯕ ꯍꯣꯠꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯑꯃ ꯂꯥꯛꯑꯦ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯇꯝꯗꯨ ꯂꯥꯛꯀꯥꯟꯗꯗꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯕ ꯌꯣꯛꯈꯣꯛ ꯂꯥꯟ ꯍꯥꯏꯕꯗꯣ ꯁꯣꯏꯅ ꯊꯣꯛꯑꯅꯦꯕ ꯑꯗꯨꯅ ꯑꯗꯨꯒꯤ ꯂꯤꯃꯤꯇꯦꯁꯟꯗꯨꯔ ꯃꯣꯏꯅ ꯉꯥꯏꯔꯤꯁꯦ ꯅꯠꯇ꯭ꯔꯒ ꯌꯣꯛꯈꯣꯛ ꯂꯥꯟ ꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯁꯤꯗ ꯃꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯕꯦꯁꯤꯛ ꯈꯔꯗꯤ
concern minister sing department ki bureaucrats mayam si kokala kan da moi ju khara active oina thabak tawna bagi moi da kitang suggestion ideas moi da order ju pibi gadra natraga na hojik CSO mayam na hodana miyam gi iho ma thola ga hojik si ta kangkhong chaidana civil war gi mi phibam da ontholokudu law and order lerektaba police na hojik miya police lady si to protect the right and property of life and property of public ni adu hojik engine wine taroktre police la ko da kira chena banga tane police layer me hadi mama layer chena banga tane ba police layer thaina di police ti salam tong na mine ba police u da salute to na mine hojik police da salute to boga jam tang hai tar how na chena banga tane ba masi gi credibility manga ise police organization su moi they should realize police organization na akoi da miyam na sam hangoi rei se hen hangoi khalai se kari gino mi ma pharaga mi du police ta sinaginu masi hana akoi na khangdo se na hai se kai no police la adi yaro kangrani hai se kai gino huran bana police ta phone to ngam khalai se na kamaina no sigi pon mayam si moi ju realize to um changi hai tar moi gi role moi na implement to duni law enforcement moi to duni aduna moi gi tobum tokpa duty se masi phajan to ningi aduga hujiki lakadoriba maruena koi ngasi gi topic ta leiriba food safety gi issue se masi gi oina di hujiki leiriba food safety officer food safety commissioner kaina secretary ta ka famdana tolo ko yam chong jadana leiriba ko adu moi thawak tim ta tawdo hai to ko za taw himantana habi be maina aham ba hobu da di yam phana malamaga chup chap lep khiba se makhoi sing si ekhoi ga punna jointly masi gi movement nama tawda moi reluctant oigadra moi ningjing mangjing tawgadra natraga moi na chongthorakadra then akoina rate chakadoi mafam sing se pinpoint tawba kanda police organization si akoi gi tungda lepkadra natra akoi mangda lep lem doira hujik lai wahang si ni ai maram thase ah haibi ngasagi akhoi yamna phung saba kudum khara hajage joint committee on inline permit system sina hauji kamai doge bu thabak suri ba mayam singche sida sala salaga moisi hana loina red to dorkanda ngasagi level commissioner level ki kamai lena department gi meeting ji kawur kanda moi tied up toy akhoi tawdoi si law du neba tawlise law du sana handu neba adu gido aduna moi adum kawi moi adum lai lakta yati adagi sijo adum chamani adum sijo adum moi lakham thoi lakna mari dudi ngasagi CSO singna ai semkadam ne nai thamjage ha yam ngaje ata sinama khogi society si taseng na pura laina leba khogi makuk teina khogi mamai phawda pumdarba samas maki film da lere khogi lenga loising su praja gi mute sing su amasung department ka official sing su khogi haiwa anaba sing sa ngasi bawda khogi mamai mamai udana khangsing na lebugum leiru film sida di akhoi samasi no montra lupa se soidabagi yamna asoba awang thaki akibidu leir club ni loine loine na ngasi bo chaina phangde na akhoi concerned person natraga official natraga minister sing su ngabi gi matam su ngabi gi no dasina mi obigi kham gi limit ama khen ragadi soidana akhoi mayam haina ba yokhoklan jewtri faudi adu ngai dei da ba ofum su dasina mak yamna section bagi matam do orakpaga loine na ngasi food adulteration pot jan san sing matang da khanan ne ba da saruk ya birba kogi Huilan Pau Manipuri amasung mitai mek edition di editor Hemant Kumar Ningomba ISRD secretary Kanglipak Student Association KSA Angauton Kuman amasung KS Athoba General Secretary in charge International Peace and Social Advancement po amukana thagasaba phungduk jari loine na mathang nomaijing numit numidang pung 3 fawi oina di agenda Manipur na biyeng ta bi ba punum gi kaini bi yathang isari